ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯇꯥꯃꯤꯜ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝꯒꯤ ꯃꯃꯤꯡꯅ ꯃꯣꯁ ꯏꯂꯤꯖꯤꯕꯜ ꯕꯦꯆꯦꯂꯔ ꯐꯤꯂꯝ ꯑꯁꯤ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕꯅ ꯕꯣꯃꯔꯤꯂꯨ ꯚꯥꯁꯀꯔ ꯔꯤꯇꯟ ꯕꯥꯏ ꯕꯣꯃꯔꯤꯂꯨ ꯚꯥꯁꯀꯔ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯕꯥꯏ ꯕꯅꯤ ꯕꯥꯁꯨ ꯕꯔꯃꯥ ꯁ꯭ꯇꯥꯔꯤꯡ ꯍꯥꯏꯕꯗꯤ ꯍꯦꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯈꯤꯜ ꯑꯈꯤꯅꯦꯅꯤ ꯍꯦꯔꯣꯏꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯎꯖꯥ ꯍꯦꯒꯔꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯑꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 6.7 ꯐꯪꯉꯤ ꯑꯗꯨꯒ Google ꯌꯨꯖꯔꯁꯤꯡꯅ 91% ꯍꯦꯟꯅ ꯂꯥꯏꯛ ꯇꯧꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯦꯇꯤꯡꯁꯦ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯃꯔꯝꯁꯤꯁꯨ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯄꯜ ꯑꯃ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯊꯣꯝꯖꯤꯜꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯊꯣꯝꯖꯤꯜꯂꯤꯕ ꯃꯤ ꯑꯗꯨ ꯂꯨꯍꯣꯡꯕꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯄ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯍꯔꯁ ꯀꯧꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯔꯁꯅ ꯈꯨꯝꯃꯛꯈꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯈꯔ ꯉꯛꯅꯁꯨ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯁꯤ ꯂꯨꯍꯣꯡꯉꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯀꯄꯜꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯕꯅꯤ ꯃꯗꯨꯗ ꯍꯔꯁꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯨꯍꯣꯡꯉꯕ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯂꯤꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯉꯕ ꯀꯥꯡꯕꯨꯁꯤꯡꯗ ꯂꯤꯌꯨ ꯇꯥꯔꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯏꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯄꯜ ꯑꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤ ꯂꯨꯍꯣꯡꯂꯛꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯅꯅ ꯍꯣꯡꯉꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯦꯔꯦꯟꯖ ꯀꯝ ꯂꯚ ꯃꯦꯔꯦꯖ ꯑꯣꯏꯈꯤ ꯑꯗꯨꯅ ꯅꯪꯅ ꯅꯤꯡꯁꯤꯡꯉꯤꯕ ꯋꯥꯔꯤꯗꯨ ꯅꯪꯅ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯅ ꯂꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯏꯐꯦꯛ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯁꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ 50% ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔꯁꯦ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕꯗ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ 50% ꯑꯃꯗꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯦꯔꯤꯠ ꯂꯥꯏꯐꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔ ꯑꯁꯤꯁꯨ ꯃꯐꯝ ꯆꯥꯅ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯁꯨꯞꯅꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯏꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯌꯨꯝꯗꯒꯤ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝ ꯑꯗꯨꯒ ꯃꯍꯥꯛꯁꯤꯅ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯍꯦꯠꯅꯤ ꯒꯅꯦꯁ ꯀꯧꯏ ꯃꯃꯤꯡꯅ USꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯔꯒ ꯑꯗꯨꯝ ꯂꯦꯜꯂꯦ ꯑꯅꯝꯕꯅ ꯍꯛꯆꯥꯡ ꯐꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯅꯝꯕꯅ ꯂꯨꯍꯣꯡꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏ ꯇꯥꯔꯗꯤ ꯋꯤꯀꯦꯟ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯤ 5ꯀꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝ ꯑꯗꯨ 3.25 ꯁ꯭ꯇꯥꯔꯒ ꯐꯪ ꯇꯥꯔꯒꯗꯤ ꯐꯤꯂꯝ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯤꯅꯦꯃꯥꯒ ꯌꯦꯡ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯕꯥꯔꯗ ꯆꯪꯗꯨꯅ ꯂꯦꯞ ꯗꯥꯟꯁ ꯇꯧꯕꯒꯗꯣ ꯑꯗꯨꯝ ꯌꯦꯡꯖꯕꯖꯥꯠꯅꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ CEOꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯑꯩꯁꯦ ꯉꯥꯎꯖꯕꯖꯥꯠꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯐꯣꯔꯦꯅꯔ ꯑꯃꯒ ꯂꯨꯍꯣꯡꯉꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤꯁꯨ ꯐꯣꯔꯦꯅꯔ ꯃꯄꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯛꯇ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯗ ꯂꯩꯅꯁꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯔꯁꯅꯗꯤ ꯃꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯈꯤꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯀꯤꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯗꯕꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯏꯃꯨꯡ ꯑꯃꯠꯇꯗ ꯀꯅꯥꯁꯨ ꯂꯩꯇꯕꯤꯗ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯂꯩꯕꯗꯨꯕꯨ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯐꯣꯔꯦꯟ ꯂꯝꯗꯗꯤ ꯌꯥꯝ ꯆꯠꯂꯤ ꯃꯁꯤ ꯐꯖꯕ ꯃꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯗꯁꯨ ꯄꯨꯁꯤꯜꯂꯛꯄ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯌꯥꯝ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗꯦ ꯃꯈꯣꯏꯒꯤ ꯕꯣꯁꯇꯨꯅꯗꯤ ꯃꯉꯣꯟꯗ ꯁꯣ ꯑꯗꯨ ꯄꯤꯔꯒꯦ ꯅꯪ ꯏꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯕ ꯐꯥꯎꯗ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯔꯁꯅꯗꯤ ꯑꯩ ꯅꯨꯄꯤ ꯑꯃꯒ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ CEOꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯍꯔꯁꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯥꯏꯐꯇ ꯀꯃꯤꯠꯃꯦꯟ ꯑꯃ ꯇꯧꯔꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯔꯝꯁꯨ ꯂꯩꯇꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯅꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯃꯔꯝ ꯆꯥꯕ ꯑꯃ ꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯔꯁꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 22ꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ CEOꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯔꯒ ꯍꯣꯡꯉꯣ ꯅꯪ ꯍꯣꯡꯒꯗꯕ ꯃꯐꯝꯗ ꯍꯣꯡꯉꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯋꯥꯍꯩ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯦꯠ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯎꯠꯂꯝꯃꯤ ꯍꯔꯁꯅ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯔꯦꯇꯤꯡ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕꯗꯤ 5ꯀꯤ ꯃꯅꯨꯡꯗ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯂꯩ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕꯗꯨꯗꯤ ꯃꯍꯥꯛꯅ ꯈꯟꯖ ꯇꯥꯔꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ
ꯃꯍꯥꯛꯀꯤ ꯄꯥꯝꯖꯕꯗꯨ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯄꯤꯁꯜꯂꯝꯃꯤ ꯑꯗꯨꯒ ꯅꯝꯗꯅ ꯁꯦꯠꯍꯜꯂꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯍꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯁꯦ ꯃꯦꯇꯔ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯩꯒꯤ ꯌꯥꯅꯕ ꯃꯤꯅ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯐꯖꯔꯦ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯖꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯍꯨꯟꯇꯣꯛꯂꯒ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯣꯝꯁꯨ ꯇꯧꯕꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥꯗꯅ ꯍꯔꯁꯀꯤ ꯐꯦꯃꯤꯂꯤꯅ ꯍꯔꯁꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯦꯠ ꯆꯥꯒꯗꯕ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯍꯔꯁꯇ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯍꯔꯁꯅ ꯈꯣꯡꯎꯞ ꯂꯩꯕ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯤꯇꯪ ꯆꯤꯟ ꯇꯥꯔꯒꯁꯨ ꯃꯗꯨ ꯌꯥꯝ ꯐꯖꯩ ꯃꯗꯨ ꯔꯦꯇꯤꯡ ꯌꯥꯝꯅ ꯋꯥꯡꯉꯕ ꯈꯣꯡꯎꯞ ꯑꯃꯅꯤ ꯈꯔ ꯇꯣꯡꯉ ꯀꯣꯝꯖꯔꯛꯆꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨ ꯂꯧꯔꯒ ꯃꯍꯥꯛꯅ ꯈꯣꯡꯎꯞ ꯑꯗꯨ ꯆꯤꯟ ꯑꯗꯨꯝ ꯇꯣꯡꯈꯤ ꯍꯔꯁꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯔꯁꯇ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯅ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯄꯥꯔꯁꯦꯜ ꯑꯃ ꯊꯥꯈꯤꯕꯅꯤ ꯅꯪꯅ ꯂꯥꯛꯄꯗ ꯑꯗꯨ ꯌꯥꯎꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯔꯁꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯅꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯔꯨꯝ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈꯤ ꯍꯔꯁꯀꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯈꯣꯏꯒꯤ ꯀꯀꯥꯁꯤꯡ ꯀꯌꯥ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯕ ꯃꯇꯝꯗꯨꯗ ꯏꯃꯨꯡ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥ ꯑꯗꯨ ꯁꯥꯎꯕ ꯆꯪꯈꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯏꯃꯨꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯁꯦꯝ ꯁꯥꯕꯤꯈꯤ ꯑꯗꯨꯒ ꯐꯤꯠ ꯑꯣꯏꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯕ ꯑꯁꯤ ꯀꯌꯥꯗꯤ ꯃꯇꯤꯛ ꯍꯦꯟꯖꯟꯅ ꯁꯦꯝ ꯁꯥꯒꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯠ ꯕ꯭ꯔꯁ ꯐꯥꯎꯕ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯊꯝꯈꯤ ꯍꯔꯁ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯪꯅꯔꯤꯕ ꯁꯤꯠ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗꯗꯤ ꯅꯪꯁꯤ ꯍꯥꯡꯂꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯈꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯍꯥꯃꯦꯡ ꯃꯔꯛ ꯑꯗꯨꯗ ꯍꯔꯁꯅ ꯀꯄꯜ ꯑꯅꯤꯗꯨꯗ ꯋꯥꯔꯤ ꯂꯤꯕ ꯑꯗꯨ ꯂꯥꯛꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯅꯪꯒꯤ ꯊꯪꯅꯒꯗꯕ ꯁꯤꯠꯇꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯐꯝꯒꯅꯤ ꯈꯟꯕꯗ ꯅꯊꯟꯇꯅ ꯏꯀꯥꯏꯖꯔꯤꯕ ꯑꯗꯨ ꯌꯦꯡꯉꯨ ꯃꯉꯣꯟꯗꯒꯤ ꯈꯔ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯆꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯗ ꯍꯔꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯅꯥ ꯊꯤꯒꯗꯕ ꯈꯛꯇꯅꯤ ꯋꯥꯠꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯄꯜ ꯑꯅꯤꯗꯨ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯍꯔꯁꯅ ꯃꯈా ꯇꯥꯔꯛꯀꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯅꯨꯄꯤ 10 ꯑꯃ ꯁꯣꯔꯠ ꯂꯤꯁ ꯇꯧꯔ ꯊꯝꯃꯦ ꯑꯗꯨꯒꯤ ꯁꯣꯔꯠ ꯂꯤꯁꯇꯨꯗꯒꯤ ꯅꯨꯄꯤ 10ꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯎꯅꯕ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯒꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯄꯥꯝꯕ ꯑꯣꯏꯒꯗꯕ ꯃꯗꯨꯗ ꯀꯄꯜꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ꯭ꯔꯅꯦ ꯀꯩꯗꯧꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯇꯔꯁ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯑꯩꯕꯨ ꯊꯥꯖꯩ ꯃꯍꯥꯛꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯕ ꯃꯇꯝꯗ ꯑꯦꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯄꯥꯏꯂꯣꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯥꯔꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯔꯁꯦꯜꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯔꯁꯇ ꯍꯪꯕ ꯃꯇꯝꯗ ꯃꯗꯨ ꯄꯥꯔꯁꯦꯜꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯃꯁꯤ ꯄꯥꯔꯁꯦꯜꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯃꯗꯨ ꯄꯥꯔꯁꯦꯜꯗꯣ ꯑꯩꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯩꯒꯤꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯄꯥꯔꯁꯦꯜ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯍꯟꯈꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯟꯒꯤ ꯇꯣꯏꯁ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯅꯈꯤ ꯑꯗꯨꯒ ꯃꯤ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯣꯛꯁ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯈꯤ ꯍꯔꯁꯅꯗꯤ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯈꯤ ꯑꯗꯨꯕꯨ ꯄꯥꯏꯂꯣꯠ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯂꯩꯈꯤꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯛ ꯑꯁꯤ ꯀꯁꯇꯝ ꯑꯣꯐꯤꯁꯔ ꯑꯣꯏꯗꯣꯏꯔꯥ ꯄꯥꯏꯂꯣꯠ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯇꯥꯛꯇꯦ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯗꯤ ꯄꯥꯏꯂꯣꯠꯀꯤ ꯌꯨꯅꯤꯐꯣꯔꯝ ꯃꯥꯜꯂꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯃꯃꯥꯟꯅꯕꯅ ꯊꯥꯔꯛꯄ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯄꯥꯔꯁꯦꯜ ꯑꯗꯨ ꯌꯣꯝꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯒ ꯃꯃꯥꯟꯅꯕꯗꯨꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯍꯔꯁꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕు ꯊꯤꯕ ꯆꯠꯅꯕ ꯄꯟꯗꯤꯠ ꯑꯃ ꯅꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯔꯁꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯍꯥꯟꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯁꯜꯂꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯑꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯃꯈꯣꯏ ꯎꯅꯈꯤ ꯍꯥꯏꯕꯗꯤ ꯙꯔꯃ ꯔꯥꯎꯒꯤꯗ ꯆꯠꯀꯗꯕꯗꯣ ꯃꯈꯣꯏꯅ ꯙꯔꯅꯆꯤꯠꯀꯤꯗ ꯂꯥꯛꯑꯕꯅꯤꯅ ꯄꯨꯟꯅ ꯂꯥꯛꯁꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯅꯕ ꯄꯨꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯔꯁꯅ ꯈꯥꯝꯃꯒ ꯌꯥꯔꯦ ꯏꯅꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯎꯗꯧ ꯂꯩꯔꯕꯅꯤನ ꯑꯩꯈꯣꯏ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯐꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯔꯁꯅꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯄꯥꯔ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯒꯤꯊꯤꯀꯥ ꯀꯧꯏ 5.5 ꯋꯥꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ MBA ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯅꯛꯁꯇ꯭ꯔꯅ ꯕꯥꯔꯥꯅꯤ ꯅꯛꯁꯇ꯭ꯔꯅꯤ
ꯍꯔꯁꯅ ꯆꯥꯗꯨ ꯁꯦꯝꯗꯨꯅ ꯅꯪ ꯆꯤꯅꯤ ꯀꯌꯥ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯃꯈꯛꯇ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯈꯤ꯫ ꯍꯔꯁꯗꯤ 3 ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ 3 ꯂꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯣꯕꯤꯗꯤ ꯌꯨꯇ꯭ꯌꯨꯕ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛ ꯑꯁꯤꯅꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯎꯕ ꯐꯪꯂꯅꯤꯗ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯋꯥꯔꯤꯁꯤꯕꯨ ꯁꯥꯟꯅꯔꯛꯈꯤ꯫ ꯍꯔꯁꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟ ꯍꯪꯉꯛꯈꯤ, ꯁꯨꯝ ꯈꯜꯂꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯨꯍꯣꯡꯉꯕ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯊꯨꯡꯂꯔꯦ, ꯑꯗꯨ ꯇꯥꯔꯗꯤ ꯑꯦꯇꯦꯟꯁꯟꯁꯦ ꯅꯪꯅ ꯀꯔꯝꯕꯗ ꯍꯦꯟꯅ ꯄꯤꯒꯅꯤ? ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯄꯦꯔꯦꯟꯁꯇꯨꯗ ꯍꯦꯟꯅ ꯑꯦꯇꯦꯟꯁꯟ ꯄꯤꯒꯅꯤ, ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯦꯔꯦꯟꯁꯇꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯔꯁꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇꯨꯗꯤ ꯅꯪꯅ ꯑꯣꯏꯅ ꯑꯦꯇꯦꯟꯁꯟ ꯄꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯔꯁꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯍꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯔꯤꯇꯤꯛ ꯔꯣꯁꯟꯒꯤ ꯐꯦꯟꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯔꯟꯕꯤꯔ ꯀꯥꯄꯨꯔꯒꯤ ꯐꯦꯟꯅꯤ꯫ ꯃꯗꯨꯗ ꯍꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯔꯤꯇꯤꯛ ꯔꯣꯁꯟꯒꯤ ꯐꯤꯂꯝ ꯑꯃꯁꯨꯡ ꯔꯟꯕꯤꯔ ꯀꯥꯄꯨꯔꯒꯤ ꯐꯤꯂꯝꯁꯦ ꯄꯨꯟꯅ ꯔꯤꯂꯤꯖ ꯇꯧ ꯇꯥꯔꯗꯤ ꯀꯔꯝꯕꯗ ꯌꯦꯡꯕ ꯆꯠꯀꯅꯤ? ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯈꯤ, ꯐꯤꯂꯝ ꯑꯗꯨꯒꯤ ꯔꯤꯚ꯭ꯌꯨꯗꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯔꯁꯁꯨ ꯍꯔꯥꯎꯖꯈꯤ꯫ ꯍꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯊꯕꯛ ꯆꯤꯜꯂꯕ, ꯅꯪꯁꯨ ꯊꯕꯛ ꯆꯤꯜꯂꯕ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯆꯤꯟꯇꯨꯗꯣ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ? ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯈꯤ, ꯆꯤꯅꯤꯅ ꯁꯦꯟꯅꯕꯤꯅꯤ꯫ ꯆꯤꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯁꯦꯟꯅꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯏꯆꯥ ꯑꯅꯤꯗ ꯍꯦꯜꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯗꯨꯗ ꯍꯔꯁꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅ ꯅꯣꯛꯆꯈꯤ꯫ ꯍꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ? ꯑꯩ ꯊꯕꯛ ꯇꯧꯔꯣꯏ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯆꯤꯅꯤꯗꯨ ꯑꯃꯈꯛꯇ ꯊꯛꯑꯝꯕꯗꯨ 2 ꯂꯧꯈꯠꯂ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯊꯨꯝꯅ ꯊꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯁꯅ, ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯦꯗꯖꯁ ꯇꯧꯕ ꯍꯩꯕ ꯅꯨꯄꯤꯅꯤ, ꯃꯁꯤ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏꯅ ꯁꯦꯝꯕ ꯊꯥꯔꯛꯑꯕꯅꯤ, ꯃꯁꯤꯗ ꯑꯩ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯔꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛ ꯑꯃ ꯂꯩ, ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨ ꯒꯤꯇꯤꯀꯥ ꯑꯁꯤ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯔꯒ ꯋꯥꯈꯜ ꯈꯟꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯇꯤꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯁ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯉꯦ, ꯅꯪꯗꯤ ꯑꯝꯇ ꯍꯪꯉꯣꯏꯗ꯭ꯔꯥ? ꯃꯗꯨꯗ ꯒꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯤꯂꯝꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦꯅ ꯑꯩꯅ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯔꯤꯃꯣꯠ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯩꯉꯣꯟꯗ ꯔꯤꯃꯣꯠꯇꯣ ꯄꯤꯒꯗ꯭ꯔꯥ? ꯃꯗꯨꯗ ꯍꯔꯁꯅ ꯄꯤꯔꯣꯏ, ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯤꯚꯤ 2 ꯈꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯒꯤꯇꯤꯀꯥ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯅꯨꯄꯤꯁꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯤ ꯅꯨꯄꯤ 10 ꯍꯥꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯨ ꯂꯣꯏꯅ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯗ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤ꯫ ꯍꯔꯁꯇꯒꯤ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤ ꯑꯗꯨꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕꯗ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯅꯪ ꯍꯣꯡꯒꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ 10ꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨꯈꯤꯁꯤ, ꯃꯗꯨꯗꯒꯤ ꯅꯪꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ, ꯅꯪꯅ ꯍꯦꯟꯅ ꯄꯥꯝꯕ ꯊꯣꯛꯂꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯔꯁꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤ꯫ ꯍꯔꯁꯒꯤ ꯃꯥꯝꯃ ꯑꯗꯨꯅ ꯃꯈꯣꯏ ꯃꯊꯪꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯒꯤ ꯀꯨꯊꯤꯒ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯖꯦꯛ ꯇꯧꯕ ꯅꯨꯄꯤꯅꯤ, ꯅꯪꯅ ꯂꯝꯕꯤ ꯊꯣꯛꯏ ꯆꯠꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯀ꯭ꯂꯕꯇ ꯊꯥꯗꯔꯝꯃꯨ, ꯃꯅꯨꯡꯗ ꯐꯣꯇꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯁꯇ ꯄꯤ꯫ ꯍꯔꯁꯅ ꯐꯣꯇꯣ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛꯇꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯄꯨꯡꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯁꯅ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯩꯁꯤꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤꯅꯤ, ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯍꯔꯁꯅ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯛꯇꯛ ꯅꯤꯛꯇꯅ ꯀꯤꯖꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒ ꯍꯣꯔꯣꯁꯀꯣꯞ ꯍꯥꯏꯕꯗꯤ ꯀꯨꯊꯤꯁꯦ ꯆꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ, ꯅꯪ ꯅꯆꯥꯅꯨꯄꯤ ꯃꯔꯥꯏꯕꯛꯇꯣ ꯐꯔꯦ, ꯑꯩꯒꯨꯝꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯀꯨꯊꯤ ꯑꯁꯤꯗ ꯐꯣꯇꯣ ꯑꯃ ꯌꯥꯎꯈꯤꯕꯅꯤ, ꯐꯣꯇꯣꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨꯗ ꯍꯔꯁꯅ ꯐꯣꯇꯣ ꯌꯥꯎꯈꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯊꯤ, ꯃꯗꯨꯗ ꯐꯣꯇꯣ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ, ꯐꯣꯇꯣ ꯑꯗꯨ ꯂꯝꯕꯤꯗ ꯇꯥꯍꯧꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯛꯇꯨꯅ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯤꯛꯆꯔ ꯑꯃꯁꯤ ꯋꯥꯠꯁꯑꯦꯞꯇ ꯁꯤꯌꯔ ꯇꯧꯅꯩ, ꯃꯥꯏ ꯐꯦꯃꯤꯂꯤ ꯀꯩꯀꯥꯗꯁꯨ ꯎꯅꯩ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ, ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ, ꯐꯖꯅ ꯀꯃꯦꯟ ꯈꯔꯁꯨ ꯄꯤꯔꯛꯀꯅꯤ, ꯑꯊꯤꯕ ꯀꯃꯦꯟ ꯈꯔꯁꯨ ꯄꯤꯔꯛꯀꯅꯤ, ꯃꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯐꯤꯖꯤꯀꯦꯜ ꯀꯣꯄꯤ ꯑꯣꯏꯅ ꯅꯈꯣꯏꯗ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯔꯁꯇ ꯆꯩꯔꯝꯃꯤ꯫ ꯅꯪꯅ ꯐꯣꯇꯣ ꯑꯃꯐꯥꯎꯇ ꯁꯦꯟꯅꯕ ꯉꯝꯖꯗ꯭ꯔꯕꯗꯨꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯔꯝ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ
ꯍꯔꯁꯇ ꯆꯩꯕ ꯍꯧꯔꯛꯈꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯐꯝꯗꯨꯒꯤ ꯁꯔꯀꯜ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯁꯕꯨ ꯐꯣꯇꯣ ꯊꯤꯕ ꯈꯨꯍꯦꯛ ꯊꯤꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯁꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯃꯤ ꯁꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯆꯥꯊꯣꯛꯈꯤꯕꯗ ꯐꯣꯇꯣꯗꯨꯒꯤ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯉꯥꯏꯔꯝꯃꯤ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯣꯇꯣ ꯑꯗꯨ ꯐꯪꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯂꯤꯡꯅ ꯋꯥ ꯉꯥꯡꯉꯝꯃꯤ ꯑꯗꯨꯕꯨ ꯐꯣꯇꯣ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯖꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯊꯥꯗꯣꯔꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯌꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯖꯣꯛꯁ ꯃꯌꯥꯝ ꯂꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯖꯣꯛꯁ ꯇꯧꯐꯝ ꯖꯒꯥꯗꯨꯗ ꯍꯔꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤ ꯇꯧꯕ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯟꯖꯔꯛꯀꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯤꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯑꯩꯒꯤ ꯁꯥꯏꯖꯁꯦ ꯈꯪꯕ꯭ꯔꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯇ꯭ꯔꯦ ꯃꯁꯤꯟ ꯂꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯇꯗ ꯌꯦꯡꯉꯛꯑꯃꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯛꯁꯇ꯭ꯔꯦ ꯃꯁꯤꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯁꯥꯏ ꯀꯧꯏ ꯑꯣ ꯑꯗꯨ ꯇꯥꯔꯦ ꯅꯪ ꯐꯝꯃꯤꯟꯅꯩꯗꯨꯅ ꯅꯪ ꯒꯔꯜꯐ꯭ꯔꯦꯟꯂ ꯍꯣꯏ ꯃꯥꯅꯤ ꯋꯥꯎ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯅꯪꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯅꯪꯅ ꯑꯩꯁꯦ ꯁ꯭ꯀꯦꯟ ꯇꯧꯕꯤꯔꯤꯕꯅꯦꯕ ꯁꯣ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯕꯤꯌꯨ ꯑꯩ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯒꯤ ꯁꯥꯏꯖꯇꯤ ꯁꯣꯏ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦꯕ ꯃꯥꯁꯦ ꯅꯔꯚꯁ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯃꯍꯥꯛꯁꯤꯅ ꯍꯦꯛ ꯕꯥꯠꯔꯨꯝꯗꯒꯤ ꯏꯔꯨꯖꯕ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯛꯑꯦꯕ ꯑꯩꯅ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯁ ꯐꯃꯨꯡꯁꯤꯒꯤ ꯃꯈꯥꯗ ꯚꯨꯠ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯥꯒ ꯊꯦꯡꯅꯩꯕꯀꯣ ꯑꯗꯨꯒ ꯅꯪ ꯂꯨꯍꯣꯡ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯦꯕ ꯑꯩꯅ ꯊꯥꯏꯅ ꯀꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯚꯨꯠꯇꯣ ꯑꯗꯨꯗꯨꯒꯅꯦ ꯑꯩꯒ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯚꯨꯠ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯉꯕ ꯃꯤ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯝꯇ ꯊꯛꯀꯠꯂꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯁꯤꯡꯒꯜ ꯉꯥꯛꯇꯔ ꯑꯗꯨꯗꯤ ꯐꯔꯦ ꯁꯤꯡꯒꯜꯁꯤꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯗꯨꯅ ꯃꯤ ꯑꯃꯅ ꯌꯦꯜꯂꯣ ꯂꯥꯏꯟꯅꯤ ꯃꯁꯦ ꯌꯥꯝ ꯁꯦꯡꯂꯕ ꯂꯥꯏꯟ ꯑꯃꯅꯤꯀꯣ ꯃꯁꯣꯝꯒꯤ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯤꯡꯒꯜꯁꯤꯡꯒꯤ ꯔꯥꯏꯠ ꯁꯥꯏಡ್ꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯥꯏꯗꯇ ꯂꯩꯔꯤꯕꯁꯤꯅ ꯇꯟꯖꯥꯗꯨꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯃꯤ ꯑꯃꯅ ꯔꯣꯡ ꯁꯥꯏಡ್ꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ ꯃꯗꯨꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤꯁꯤꯅꯅꯦ ꯂꯦꯐ ꯁꯥꯏಡ್ꯅꯤ ꯑꯗꯨꯒ ꯇꯣꯄꯤꯛ ꯑꯁꯦ ꯂꯦꯐ ꯔꯥꯏꯠꯀꯤ ꯅꯠꯇꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯁꯤꯒꯤ ꯇꯣꯄꯤꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯁꯤꯅ ꯂꯨꯍꯣꯡꯒꯗꯧꯔꯕ ꯃꯤꯁꯤꯡꯒꯤ ꯃꯔꯝꯗꯅꯤ ꯃꯈꯣꯏꯗꯨꯅ ꯁꯤꯡꯒꯜ ꯑꯣꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯅ ꯐꯔꯤꯕ꯭ꯔꯥ ꯂꯨꯍꯣꯡꯗꯕꯅ ꯐꯔꯤꯕ꯭ꯔꯥ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯤꯅ ꯀꯃꯥꯏꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯕꯗꯤ LKG ꯁꯥꯇ꯭ꯔ ꯑꯃꯗ IASꯀꯤ ꯀꯣꯏꯁꯟ ꯑꯃ ꯄꯤꯁꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯣꯝꯒꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯕꯦꯠꯁꯤꯗ ꯌꯥꯎꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯁꯤꯡꯒꯜꯁꯤꯡ ꯃꯁꯤꯒꯤ ꯂꯥꯏꯟꯁꯦ ꯀ꯭ꯔꯣꯁ ꯇꯧꯔꯁꯤꯔꯣ ꯁꯤꯡꯒꯜꯁꯤꯡꯗ ꯍꯥꯏꯕꯗꯗꯤ ꯌꯦꯁ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯄꯜꯁꯤꯡꯗ ꯍꯥꯏꯔꯛꯄꯗꯗꯤ ꯅꯣ ꯍꯥꯏꯔꯛꯏ ꯁꯤꯡꯒꯜꯁꯤꯡꯅ ꯂꯨꯍꯣꯡꯕꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯊꯥꯗ ꯌꯦꯡꯖꯕꯒꯨꯝꯕꯅꯤ ꯂꯥꯞꯅ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯁꯤꯗ ꯁꯩꯔꯦꯡ ꯀꯌꯥꯅꯣ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯗꯨꯒ ꯀꯄꯜꯁꯤꯡꯒꯤ ꯚ꯭ꯌꯨꯅ ꯊꯥꯁꯤꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯃꯤꯕ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇ ꯎꯐꯨꯟꯗꯒꯤ ꯀꯩꯗꯒꯤ ꯒ꯭ꯔꯦꯚꯤꯇꯤꯁꯨ ꯂꯩꯇꯕ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯩꯇꯕ ꯁꯣꯔꯒ ꯐꯨꯡꯀꯠꯄ ꯊꯥ ꯌꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯁꯥ ꯏꯁꯔꯣ ꯃꯌꯥꯝꯅ ꯂꯣꯏ ꯌꯧꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯈꯣꯏ ꯄꯟꯊꯨꯡ ꯌꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯆꯥꯟꯅꯍꯟꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯗꯅꯦ ꯑꯩꯒꯤ ꯏꯄꯥ ꯁꯨꯕꯨꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯌꯥꯗ꯭ꯔꯤꯕꯁꯦ ꯃꯥꯅ ꯍꯪꯉꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯄꯩꯁా ꯄꯥꯏꯕ꯭ꯔꯥ ꯀꯌꯥꯝ ꯋꯥꯡꯕ ꯀꯌꯥꯝ ꯄꯤꯛꯄ ꯀꯌꯥꯝ ꯅꯣꯏꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯪꯉꯤꯁꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯜꯂꯣ ꯂꯥꯏꯟꯗꯨꯗ ꯂꯦꯞꯄꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯃꯁꯤ ꯈꯣꯡꯎꯞꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯈꯣꯡꯎꯞꯀꯤ ꯁꯥꯏꯖꯁꯦ ꯑꯩꯒꯤ ꯁꯥꯏꯖ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯣꯡꯒꯤ ꯁꯥꯏꯖꯁꯤꯒ ꯆꯥꯟꯅꯕ ꯆꯞ ꯆꯥꯅ ꯆꯥꯟꯅꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯥꯏꯖ 8 ꯑꯣꯏꯔꯤꯕ ꯃꯁꯤꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅꯤ ꯃꯁꯤ ꯈꯣꯡꯎꯞꯁꯦ ꯁꯣꯔꯨꯝꯗ ꯊꯝꯕꯗꯨꯅꯤ ꯁꯣꯔꯨꯝꯗ ꯊꯝꯕ ꯈꯣꯡꯎꯞꯇꯨ ꯌꯦꯡꯍꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯁꯦꯟꯗꯟꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯦꯡꯍꯜꯂꯒꯗꯤ ꯀꯅꯥꯅ ꯄꯥꯝꯗꯣꯔꯤꯒꯦ ꯑꯩꯅ ꯂꯨꯍꯣꯡꯕ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯈꯔ ꯆꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯑꯃ ꯍꯦꯛꯇ ꯇꯣꯡꯁꯤꯜꯂꯨꯕ ꯌꯥꯏ ꯈꯣꯡ ꯑꯃꯗꯤ ꯀꯦꯠꯋꯥꯛ ꯇꯧꯕ ꯌꯥꯏ ꯑꯃꯅ ꯈꯣꯡ ꯑꯃꯅ ꯃꯨꯟꯋꯥꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯆꯥꯟꯅꯗꯕ ꯇꯣꯡ ꯇꯥꯔꯒꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯣꯡꯎꯞꯀꯤ ꯀꯟꯁꯦꯞꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯄꯥ ꯁꯨꯄꯨꯗ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥꯏ ꯈꯣꯡꯎꯞꯇꯨ ꯑꯣꯏꯅ ꯐꯨꯔꯛꯀꯦ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯟꯕ ꯃꯇꯝꯗ ꯈꯤꯇꯪ ꯁꯣꯏꯈꯤ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯇꯨꯃꯤꯟꯅꯗꯣꯏꯁꯦ ꯚꯨꯠꯀꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯚꯤꯚꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ
ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯕꯤꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯔꯁꯅ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯕꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯍꯔꯁꯅ ꯕꯤꯕꯥꯅ ꯂꯧꯊꯣꯛꯈꯤꯕ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯈꯣꯝꯀꯠꯂꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯕꯤꯕꯥꯗ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯟ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯥꯈꯪ ꯇꯥꯔꯦ ꯅꯪ ꯂꯨꯍꯣꯡꯒꯗꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗꯩꯗ ꯑꯩ ꯅꯨꯃꯤꯠ ꯀꯨꯟꯅꯤꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯕꯤꯕꯥꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯅꯪꯉꯣꯟꯗꯩ ꯊꯣꯛꯂꯛꯏꯕꯅꯤ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗꯩ ꯊꯣꯛꯂꯛꯏꯕ ꯑꯩꯁꯦ ꯅꯪꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯁꯨꯡ ꯅꯪꯒꯤ ꯀꯨꯊꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯇꯣꯗꯨꯒ ꯀꯨꯊꯤꯗꯨꯒꯗꯣ ꯑꯩꯒ ꯍꯣꯔꯣꯁꯀꯣꯞ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯃꯥꯡꯊꯣꯛꯈꯤꯗꯅ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯤꯁꯀꯣꯜ 194ꯁꯤꯅꯤ ꯃꯗꯨꯒꯤ ꯐꯣꯇꯣꯗꯣ ꯄꯤꯗ ꯇꯥꯔꯒꯗꯤ ꯑꯩ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯑꯗꯨꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯁꯨꯕꯨꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯃꯤꯗꯣ ꯇꯥꯔꯦꯅꯦ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯑꯗꯨꯗꯨꯒꯅꯦ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯀ꯭ꯔꯣꯁ ꯇꯧꯔꯒꯅꯦ ꯂꯨꯍꯣꯡꯊꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯑꯩ US ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯣ ꯑꯃ ꯄꯨꯡ ꯑꯃ ꯍꯦꯟꯒꯦ ꯇꯧꯔꯛꯏꯁꯦ ꯃꯁꯤꯒꯤ ꯂꯥꯏꯟꯁꯦ ꯀ꯭ꯔꯣꯁ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯨꯒ ꯅꯪ ꯃꯁꯤ ꯀ꯭ꯔꯣꯁ ꯇꯧꯅꯤꯡꯉꯤꯕ ꯃꯤ ꯑꯇꯩꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯇꯥꯔꯒꯁꯨ ꯑꯩꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯂꯨꯍꯣꯡꯖꯔꯒ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯕꯤꯕꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯇ ꯀꯣꯐꯤ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤ ꯑꯗꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯐꯣꯇꯣ ꯑꯝꯇ ꯄꯤꯕꯤꯌꯨ ꯐꯣꯇꯣ ꯄꯥꯝ ꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩ ꯀꯣꯏꯁꯟ ꯈꯔ ꯍꯪꯒꯦ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔꯁꯤꯡꯁꯦ ꯑꯩꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯅꯪ ꯐꯣꯇꯣ ꯍꯥꯏꯕꯗꯣ ꯄꯤꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯪꯉꯨ ꯑꯗꯨꯗ ꯕꯤꯕꯥꯅ ꯍꯪꯉꯛꯈꯤ ꯂꯨꯍꯣꯡꯉ ꯃꯇꯨꯡꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯅꯪꯅ ꯐꯪꯗꯣꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯋꯥꯠ ꯗꯨ ꯌꯨ ꯑꯦꯛꯁꯄꯦꯛ ꯐ꯭ꯔꯣꯝ ꯌꯣꯔ ꯃꯦꯔꯤꯠ ꯂꯥꯏꯐ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯀꯩꯅꯣ ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯅꯨꯄꯤꯗꯤ ꯀꯩꯅꯣ ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯑꯗꯨꯅꯤ ꯀꯩꯅꯣ ꯁꯤ ꯑꯟꯁꯔꯁꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯅꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯍꯟꯕ ꯏꯃꯨꯡ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯕꯣꯛꯅꯁꯨ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯗꯤ ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯃꯗꯨꯗ ꯕꯤꯕꯥꯅ ꯃꯗꯨꯁꯨ ꯅꯠꯇꯦꯅ ꯍꯥꯏꯔꯛꯏ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯐꯤꯗꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕ ꯆꯤꯡꯒꯗꯕ ꯀꯣꯐꯤꯗꯨ ꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯟꯁꯔ ꯄꯤꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯅꯨꯡꯁꯤꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅꯁꯨ ꯍꯥꯏꯔꯝꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯑꯃꯗ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯣꯏ ꯑꯁꯤ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯕꯤꯕꯥꯅ ꯍꯥꯏꯔꯛꯈꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯕꯤꯕꯥꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯐꯣꯇꯣ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯐꯣꯇꯣ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯍꯔꯁꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯟꯁꯔ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯕꯥꯅ ꯈꯤꯇꯪ ꯋꯥꯏꯜ ꯑꯣꯏꯅ ꯈꯜꯂꯨ ꯋꯥꯈꯟꯗꯣ ꯍꯥꯏꯗꯨꯅ ꯕꯤꯕꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯕꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯔꯥꯡꯅꯈꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯃꯊꯪꯒꯤ ꯅꯨꯄꯤꯗꯨꯗꯁꯨ ꯑꯇꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯪꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯍꯔꯁꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯕꯤꯕꯥꯅ ꯈꯨꯝꯂꯝꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯋꯥꯏꯜ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯆꯠꯈꯤ ꯕꯤꯕꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯉꯥꯎꯒꯠꯇꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯒ ꯈꯟꯅꯗꯨꯅ ꯅꯨꯄꯤꯗꯨꯅ ꯐꯣꯇꯣ ꯄꯤꯕ ꯌꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯗꯨꯗ ꯍꯥꯏꯅꯔꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯃꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯍꯔꯁꯅ ꯂꯩ ꯑꯃ ꯄꯤꯔꯝꯃꯤ ꯅꯣꯏꯅ ꯍꯥꯏꯗꯨꯅꯗꯤ ꯅꯣꯏꯁꯦ ꯁꯨꯕꯨꯒꯤ ꯂꯥꯡꯗ ꯊꯨꯔꯕꯅꯦꯕ ꯐꯔꯦ ꯃꯥꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯏꯅꯒꯤ ꯐꯣꯇꯣ ꯑꯔꯤꯕ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯆꯧꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯔꯁꯒꯤ ꯃꯃꯥꯡꯗ ꯊꯝꯂꯔꯦ ꯐꯣꯇꯣ ꯑꯗꯨꯗꯗꯤ ꯑꯅꯧꯕ ꯐꯣꯇꯣꯗꯤ ꯌꯥꯎꯗ꯭ꯔꯦ ꯊꯥꯏꯅꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅ ꯑꯅꯝꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯐꯣꯇꯣ ꯀꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗꯨꯗ ꯕꯤꯕꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯂꯣꯀꯦꯁꯣꯔꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯃꯃꯥꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯈꯤ ꯃꯍꯥꯛ ꯃꯈꯣꯡ ꯂꯩꯊꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯃꯥꯅ ꯍꯔꯁꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯄꯨꯊꯣꯛꯑꯒ ꯊꯣꯛꯂꯛꯑꯣ ꯑꯩ ꯍꯤꯗꯥꯛ ꯄꯨꯗꯨꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯍꯔꯁꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯍꯔꯁꯗ ꯎꯕ ꯃꯇꯝꯗ ꯅꯍꯥꯛꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯅꯪꯅ ꯐꯣꯇꯣ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯅꯃꯥꯗꯒꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡꯗ ꯍꯤꯗꯥꯛ ꯇꯩꯕ ꯃꯇꯝꯗ ꯏꯃꯥ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯨꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯁꯅ ꯕꯤꯕꯥꯒꯤ ꯃꯁꯥꯗꯨꯕꯨ ꯑꯦꯛꯁꯔꯦꯅ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯕꯥꯅ ꯍꯔꯁꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯍꯔꯁꯇꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯕꯤꯚꯥꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯗꯣ ꯍꯔꯁꯇ ꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯁꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗ ꯄꯤꯔꯨꯔꯣ ꯑꯗꯨꯗꯨꯒ ꯅꯪ ꯂꯨꯍꯣꯡꯊꯣꯛꯑ ꯅꯆꯥꯅꯁꯨ ꯌꯥꯎꯒ ꯅꯨꯡꯉꯥꯏ ꯄꯥꯜꯂꯨꯔꯣꯀꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯔꯁꯅ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯤꯚꯥꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯕꯤꯚꯥꯅ ꯀꯔꯤꯕ ꯏꯗꯂꯤ ꯕꯔꯥ ꯁꯥꯝꯕꯔ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯕꯤꯚꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯁꯁꯨ ꯍꯥꯏꯐꯦꯠ ꯉꯛꯇꯛꯇꯤ ꯇꯧꯏ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯕꯤꯚꯥꯅ ꯍꯪꯉꯛꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯍꯪꯉꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯗꯂꯤ ꯕꯔꯥ ꯁꯥꯝꯕꯔ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯅꯨꯄꯤꯗꯨꯁꯨ ꯉꯛꯇꯨꯅ ꯑꯗꯨꯝ ꯌꯦꯡꯖꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯕꯜꯗ ꯊꯣꯝꯖꯤꯟꯗꯨꯅ ꯁꯣꯛꯈꯤ ꯁꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯔꯁꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯅꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯅꯪ ꯈꯛꯇꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯕꯤꯚꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯥꯏꯈꯤ ꯃꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯇꯣꯉꯥꯜꯂꯤ ꯑꯗꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯁꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯑꯩ ꯕꯣꯗꯤꯁꯦ ꯑꯩꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯔꯁꯅ ꯈꯨꯝꯃꯛꯈꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯨꯝꯕ ꯅꯪꯕꯨ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯃꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯁꯦꯔꯥꯟꯅꯅ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤꯗꯧꯅ ꯎꯈꯤ ꯍꯔꯁꯅ ꯅꯨꯄꯤ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯤꯚꯥꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯤ ꯕꯥꯏꯛꯇ ꯆꯠꯂꯕ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯗꯨꯝ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯕꯤꯚꯥ ꯑꯗꯨ ꯕꯁꯇ ꯇꯣꯡꯈꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯔꯁꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯈꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯅꯤꯡꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯁꯨ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯐꯪꯅꯤꯡꯉꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡꯁꯤꯗꯤ ꯕꯤꯚꯥꯁꯤꯗ ꯌꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯚꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯃꯍꯥꯛꯅ ꯕꯤꯚꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯅꯨꯄꯤ ꯑꯇꯩꯗꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯤꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯕꯤꯚꯥꯁꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯗꯕꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯊꯤ ꯊꯤꯖꯕꯅꯤ ꯕꯁ ꯃꯅꯨꯡꯗ ꯕꯤꯚꯥꯅ ꯍꯪꯉꯛꯈꯤ ꯅꯪꯅ ꯅꯨꯄꯤ ꯈꯟꯒꯅꯤꯅ ꯈꯜꯂꯤꯗꯨꯕꯨ ꯅꯪꯅ ꯃꯁꯤ ꯅꯨꯄꯤꯁꯤꯃꯛꯅꯤ ꯑꯩꯅ ꯂꯧꯒꯗꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯕꯁꯤꯅ ꯀꯃꯥꯏꯅ ꯈꯟꯗꯣꯏꯕ ꯃꯗꯨꯗ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯨꯄꯤ 10 ꯎꯅꯕ ꯆꯠꯀꯅꯤ ꯅꯨꯄꯤ 10ꯗꯨꯗꯒꯤ ꯅꯨꯄꯤ 10 ꯁꯣꯔꯠ ꯂꯤꯁ ꯇꯧꯒꯅꯤ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯇ ꯂꯩꯕ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯈꯟꯗ꯭ꯔꯤꯕꯁꯦ ꯐꯔꯦ ꯅꯪ ꯇꯣꯞꯇ ꯂꯩꯕ ꯅꯨꯄꯤ ꯈꯟꯅꯤ ꯍꯥꯏꯗꯣ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ 10 ꯈꯛꯇꯪ ꯂꯤꯁ ꯍꯥꯏꯕꯗꯤ ꯁꯣꯔꯠ ꯂꯤꯁ ꯇꯧꯔꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯗꯨꯗ ꯍꯔꯁꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯑꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯐꯔꯦ ꯑꯗꯨ ꯇꯣꯛꯑꯣ ꯅꯪꯅ ꯄꯥꯝꯖꯕ ꯂꯝ ꯃꯃꯤꯡ 10 ꯍꯥꯏꯕꯗꯤ ꯔꯦꯡꯀꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯃꯥꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗ ꯕꯤꯚꯥꯅ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯂꯝꯁꯤꯡꯗꯤ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯪ ꯍꯥꯏꯊꯈꯤ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕꯗ ꯇꯣꯞꯇ ꯂꯩꯕꯁꯤꯅ ꯄꯦꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯁꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯇꯥꯔꯝꯃꯤ ꯕꯤꯚꯥꯅ ꯑꯃꯨꯛ ꯍꯔꯁꯗ ꯍꯪꯈꯤ ꯅꯪ ꯐꯤꯂꯝ ꯌꯦꯡꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨ ꯇꯥꯔꯗꯤ 3ꯗꯩꯅ 3.7 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯤꯂꯝ ꯉꯥꯛꯇꯅꯤ ꯅꯪ ꯌꯦꯡꯉꯝꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯕꯤꯚꯥꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯅꯪ ꯃꯣꯏ 10ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯈꯟꯕ ꯉꯝꯅꯤꯁꯦ ꯈꯪꯉꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩꯖꯗꯦ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯄꯥꯝꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯗꯨꯅꯤ ꯅꯪꯅ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯈꯟꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯅꯪꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯃꯈꯣꯏ ꯔꯤꯚ꯭ꯌꯨ ꯊꯝꯃꯛꯑꯅꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯝꯖꯗꯨꯗꯒꯤꯅꯤ ꯅꯪꯅ ꯈꯪꯒꯠꯇꯣꯏꯁꯦ ꯅꯁꯥꯒꯤꯗꯤ ꯅꯪ ꯑꯣꯄꯤꯅꯤꯌꯟ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤꯐꯥꯎꯗ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯍꯣꯏ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯗꯒꯤ ꯈꯜꯂꯣꯀꯣ ꯌꯥꯔꯦꯀꯣ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯁꯗ ꯍꯥꯏꯔꯝꯃꯤ ꯕꯤꯚꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯁꯥꯟꯅꯁꯤ ꯅꯪ ꯁꯟꯁꯦꯠ ꯄꯥꯝꯕ꯭ꯔꯥ ꯁꯟꯔꯥꯏꯁ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯑꯩꯗꯤ ꯁꯟꯔꯥꯏꯁ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯁꯟꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯇ꯭ꯔꯦꯟꯒꯤ ꯁꯤꯠꯁꯨ ꯌꯥꯝ ꯐꯖꯕ ꯃꯐꯝꯗ ꯐꯝꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯇꯨꯅ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯅꯤ ꯑꯗꯨꯗꯨꯅꯅꯤ ꯑꯩꯅ ꯁꯟꯔꯥꯏꯁ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤꯗꯤ ꯑꯩꯗꯤ
sunset ꯄꯥꯝꯃꯤ ꯀꯩꯗꯧꯕꯩ sunset ꯄꯥꯝꯃꯤꯕ sunset ꯇꯧꯒꯦ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯑꯅꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤ ꯃꯝꯃꯅꯤ ꯑꯗꯨꯗꯨꯒ ꯀꯄꯜ ꯑꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯔꯇꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯁꯨ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯗꯔꯇꯤ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯚꯥꯅ ꯍꯔꯁꯇ ꯍꯪꯉꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯁ ꯄꯨꯡꯉꯛ ꯉꯛꯈꯤ ꯍꯔꯁ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯩ ꯊꯤꯅ ꯕꯤꯚꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯁꯤꯡ ꯌꯥꯎꯈꯤ ꯕꯤꯚꯥꯒ ꯇꯣꯏꯅꯁꯨ ꯎꯅꯈꯤ ꯍꯔꯁꯅ ꯕꯤꯚꯥꯅ ꯄꯤꯔꯛꯄ ꯐꯣꯇꯣ ꯑꯗꯨ ꯃꯄꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯗꯅ ꯐꯣꯇꯣ ꯑꯗꯨ ꯃꯄꯥꯗ ꯂꯩꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯊꯝꯖꯤꯜꯂꯤ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ ꯑꯗꯨꯕꯨ ꯍꯔꯁꯗꯤ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯍꯔꯁꯅ ꯕꯤꯚꯥꯒꯤ ꯀꯝꯄꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯗꯨꯅ ꯕꯤꯚꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯔꯁꯁꯨ ꯀꯣꯏꯟ ꯏꯟꯅꯖꯔꯝꯃꯤ ꯑꯗꯨꯗꯨꯒ ꯕꯤꯚꯥꯒꯤ ꯃꯄꯥꯅꯁꯨ ꯕꯤꯚꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯇꯩ ꯊꯥꯔꯛꯇꯨꯅ ꯕꯤꯚꯥꯒ ꯎꯅꯍꯜꯂꯤ ꯑꯗꯨꯕꯨ ꯕꯤꯚꯥꯅ ꯔꯤꯖꯦꯛ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯍꯔꯁꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯁꯤꯡꯒꯤ ꯂꯤꯁꯇꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯎꯅꯔꯤꯉꯩ ꯃꯇꯝꯗ ꯕꯤꯚꯥ ꯊꯦꯡꯅꯗꯨꯅ ꯕꯤꯚꯥꯅ ꯌꯥꯝ ꯀꯦꯖꯨꯋꯦꯜꯂꯤ ꯃꯉꯣꯟꯗ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯂꯦꯡꯒꯣꯟꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯟꯕꯟꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯚꯥꯅ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕꯤꯔꯝꯃꯤ ꯍꯔꯁꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯒꯗꯤ ꯄꯥꯝꯃꯦ ꯍꯥꯏꯌꯨ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯣꯏꯉꯥꯎ ꯉꯥꯎꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯍꯔꯁꯅ ꯑꯩ ꯕꯤꯚꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨ ꯇꯥꯔꯗꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯣꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯃꯁꯤ ꯋꯥꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯨꯡꯗ ꯋꯥꯊꯣꯛ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯨꯄꯤ ꯈꯟꯕ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯇꯩ ꯍꯥꯏꯕ ꯍꯥꯏꯗꯕ ꯅꯣꯏ ꯅꯃꯥꯗꯗꯤ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯉꯛꯈꯤ ꯍꯔꯁꯒꯤ ꯃꯥꯃꯅ ꯅꯪꯒꯤ ꯌꯨ.ꯑꯦꯁꯇ ꯂꯩꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯕꯥꯇꯣꯟ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯁ ꯂꯤꯛꯈ꯭ꯔꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯀꯩꯗꯧꯕꯒꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯃꯣꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯅꯗꯨꯅ ꯆꯪꯂꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯍꯔꯁꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯉꯣꯟda ꯀꯔꯤꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯤꯛꯂꯕ ꯀꯥꯡꯕꯨꯅꯦꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣꯏꯕ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯟꯕ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯍꯔꯁꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯛ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯕꯤꯚꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨꯗ ꯃꯤꯛꯁ ꯇꯧꯁꯤꯜꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯄꯤꯔꯝꯃꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯕꯤꯚꯥꯒꯤ ꯐꯣꯇꯣꯁꯦ ꯁꯠꯇꯣꯛꯂꯒ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯔꯦ ꯃꯁꯤ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯍꯔꯁꯇ ꯍꯥꯏꯈꯤ ꯃꯃꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯒꯗꯧꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯗꯤ ꯌꯥꯝꯅ ꯐꯔꯤꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯒꯅꯦꯁ ꯑꯗꯨꯅ ꯍꯥꯏꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ CEO ꯃꯆꯥꯅꯨꯄꯤꯅ ꯐꯥꯎꯗ ꯔꯤꯕꯤꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯨꯝꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯗꯨ ꯅꯨꯄꯤꯗꯨ ꯐꯥꯎꯗ ꯔꯤꯖꯦꯛ ꯇꯧꯔꯝꯃꯒ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯅꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯨ ꯃꯟꯗꯤꯔ ꯇꯝꯅ ꯅꯨꯄꯤ ꯑꯃꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯂꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯑꯁꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯩ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯀꯣꯏꯁꯟꯁꯦ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯕꯨ ꯌꯥꯝꯅ ꯆꯝꯅꯁꯨ ꯈꯟꯒꯅꯨ ꯑꯩꯁꯦ ꯅꯪꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯣ ꯑꯗꯨꯝ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯔꯁꯅ ꯕꯤꯚꯥꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯑꯗꯨꯒꯨꯝꯅ ꯅꯪꯁꯦ ꯁꯟꯔꯥꯏꯁ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯟꯁꯦꯠ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯟꯔꯥꯏꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯍꯔꯁꯗꯤ ꯁꯟꯁꯦꯠ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯕꯤꯚꯥꯒꯤ ꯃꯇꯧꯒꯨꯝꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯟꯁꯦꯠ ꯄꯥꯝꯃꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯤꯚꯥꯒ ꯆꯞ ꯃꯥꯟꯅꯅ ꯁꯟꯁꯦꯠꯇꯗꯤ ꯀꯄꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯔꯇꯤ ꯇꯣꯛꯁ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯗꯨꯅ ꯅꯪ ꯗꯔꯇꯤ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯄꯥꯗ ꯇꯝꯊꯣꯛꯂꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯍꯔꯁꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯔꯛꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯟꯊꯣꯛꯏꯅꯣ ꯍꯥꯏꯕꯁꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯇꯝꯗꯕꯅꯤꯅ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯊꯦꯝꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯝꯗꯦ ꯄꯟꯗꯤꯠ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯄꯟꯗꯤꯠꯇꯨꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯕꯤꯔꯛꯑꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯅꯕ ꯃꯦꯠꯆ ꯃꯦꯀꯤꯡ ꯇꯧꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯁꯗ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯖꯔꯝꯃꯤ
ꯌꯨꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯛꯏꯕ ꯆꯩꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯨꯍꯣꯡꯕ ꯔꯤꯖꯦꯛ ꯇꯧꯋꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯝ ꯌꯥꯝ ꯁꯥꯎꯕ ꯌꯥꯕ꯭ꯔꯥ ꯃꯣꯏꯁꯦ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯄꯅꯤ ꯂꯨꯍꯣꯡꯕꯁꯦ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯂꯨꯍꯣꯡꯕ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯔꯁꯇꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗꯤ ꯁꯤꯡꯕꯅꯤꯅ ꯃꯁꯤ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯎꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯔꯒꯨꯝꯁꯤ ꯍꯔꯁꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯔꯁꯇꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯃꯦꯅ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗꯩꯗ ꯂꯨꯍꯣꯡꯕꯤꯔꯝꯗꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯊꯤꯔꯨꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯂꯥꯜꯂꯤ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯍꯣꯡꯕꯤꯔꯝꯃꯒꯗꯤ ꯉꯁꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯉꯒꯨꯝꯁꯤ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯆꯤꯡ ꯆꯤꯡꯕꯤꯗꯨꯅ ꯄꯨꯔꯦ ꯅꯍꯥꯟꯅꯅꯦ ꯑꯩꯅ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯅꯧꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯕꯤꯚꯥꯒ ꯂꯨꯍꯣꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯃꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯗ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗꯨꯗ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯄꯥꯗꯨꯅ ꯍꯔꯁꯗ ꯍꯌꯦꯡ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯍꯔꯁꯗꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯃꯄꯥꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯗꯨꯅ ꯂꯩꯍꯧꯏ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯥꯃꯦꯡ ꯃꯔꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯄꯜ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯍꯪꯉꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯔꯦꯃꯣꯠ ꯃꯨꯟꯅꯕ ꯅꯨꯄꯤꯗꯨꯗ ꯐꯤꯛꯁ ꯇꯧꯔꯕ꯭ꯔꯥ ꯑꯗꯨ ꯔꯦꯃꯣꯠ ꯃꯨꯟꯅꯕ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯈꯨꯝꯃꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯕꯤꯚꯥꯒ ꯍꯣꯡꯕ ꯄꯥꯝꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯚꯥꯒ ꯅꯪꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯚꯥꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯅꯦ ꯕ꯭ꯔꯗꯔ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯃꯇꯝ ꯂꯩꯇꯕꯒꯤ ꯇꯧꯔꯤꯅꯤꯅꯦ ꯕ꯭ꯔꯗꯔ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯌꯨ ꯕꯣꯇꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥꯅ ꯕꯤꯚꯥꯒꯤ ꯃꯃꯥꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯑꯩꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯊꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯂꯤꯇꯛꯅ ꯑꯩꯅ ꯅꯤꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯒ꯭ꯂꯥꯁ ꯑꯃꯈꯛꯇꯅꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯕꯤꯚꯥꯒꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯔꯁꯅꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯐꯔꯦ ꯍꯥꯏꯔꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯪꯀꯜ ꯅꯪꯅ ꯐꯣꯇꯣ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯣꯇꯣꯁꯤꯐꯥꯎꯗ ꯁꯦꯟꯅꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯁꯦꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯟꯗꯨꯅ ꯑꯩ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤ ꯄꯤꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯩ ꯂꯨꯍꯣꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯄꯥꯗꯨꯅ ꯀꯩꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯂꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯅꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯪꯀꯜ ꯅꯪꯒꯤ ꯇꯣꯔꯆꯔ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯪꯒꯤ ꯁꯔꯩ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯒ ꯗꯥꯏꯔꯦꯛ ꯎꯅꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯐꯣꯇꯣ ꯑꯁꯤ ꯅꯤꯕꯅꯤ ꯃꯍꯥꯛ ꯎꯅꯕ ꯃꯇꯝꯗꯅꯤ ꯑꯩꯅ ꯃꯍꯥꯛ ꯄꯥꯝꯈ꯭ꯔꯤꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯐꯣꯇꯣꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯄꯤꯔꯣ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯑꯪꯀꯜ ꯑꯗꯨꯗꯤ ꯀꯅꯥꯅ ꯄꯤꯔꯤꯕ ꯕꯤꯚꯥꯒꯤ ꯃꯃꯥꯅ ꯄꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯚꯥꯒꯤ ꯃꯃꯥ ꯑꯗꯨ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯑꯗꯨꯗꯨꯒ ꯍꯔꯁꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨꯒ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯑꯩ ꯀꯂꯣꯝ ꯆꯪꯈꯤꯒꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯗꯤ ꯅꯪꯁꯦ ꯂꯥꯛꯀꯅꯤꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪꯁꯦ ꯄꯥꯝꯕꯁꯨ ꯂꯩꯇꯕ ꯑꯗꯨꯒꯤꯅꯦ ꯁꯥꯔ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯀꯔꯤꯕꯨ ꯂꯩꯒꯦꯅꯦ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤꯗꯃꯛꯇ ꯑꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯕ꯭ꯔꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯐꯕꯅꯤ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏ ꯌꯥꯔꯛꯀꯅꯤ ꯑꯩꯁꯨ ꯐꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯔꯁꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯗꯨꯗꯤ ꯁꯣꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ USꯗ ꯂꯥꯛꯂꯒ ꯍꯔꯁꯗꯤ ꯀꯅꯥꯅꯣꯅ ꯍꯪ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯔꯕ ꯃꯣꯁ ꯏꯂꯤꯖꯤꯕꯜ ꯕꯦꯆꯦꯂꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯇꯝꯈꯤ ꯃꯄꯥ ꯑꯗꯨꯅ ꯈꯜꯂꯒ ꯍꯥꯏꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯔꯁꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯍꯔꯁꯗꯨ ꯈꯔ ꯉꯟꯇꯛꯅ ꯍꯥꯏꯕꯤꯔꯛꯎ ꯄꯨꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯆꯠꯈꯤ ꯃꯁꯣꯝ ꯅꯥꯀꯟꯗꯅ ꯍꯔꯁꯗꯨ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯍꯥꯛꯄꯨ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯦꯡꯒꯦꯖꯃꯦꯟ ꯃꯐꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ
ꯄꯟꯗꯤꯠ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯈꯣꯏꯁꯥꯎꯅꯔꯕ ꯍꯔꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯕꯤꯚꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯕꯤꯚꯥꯒꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯉꯁꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯗꯧꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯀꯨꯟꯗꯂꯤ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯀꯨꯊꯤ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯨꯅ ꯕꯤꯚꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯍꯧꯔꯛꯈꯤ ꯃꯄꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯕꯤꯚꯥꯁꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯔꯁꯤꯀꯤ ꯃꯄꯥꯅ ꯏꯕꯦꯝꯃ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯅꯤ ꯇꯧꯔꯝꯕꯗꯣ ꯀꯨꯊꯤ ꯍꯥꯏꯕꯗꯤ ꯍꯣꯔꯣꯁꯀꯣꯞ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯏ ꯅꯄꯥꯗ ꯅꯪꯒꯤ ꯀꯨꯊꯤ ꯅꯨꯡꯊꯤ ꯀꯩꯀꯥꯗꯣ ꯂꯣꯏꯅ ꯍꯜꯍꯟꯕꯅꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯣꯏꯒꯤ ꯅꯄꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯁꯤ ꯑꯦꯡꯒꯦꯖ ꯇꯧꯒꯗꯕꯗꯨꯒꯤ ꯀꯩꯅꯥꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯖꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯒꯥꯏꯔꯦ ꯃꯍꯥꯛꯇꯤ US ꯆꯠꯇꯧꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯔꯕ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯃꯍꯥꯛꯅ ꯄꯪꯉꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯍꯟꯕꯅꯤ ꯀꯔꯤꯕ ꯅꯪꯒꯤ ꯅꯆꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯕꯅꯤ ꯋꯤꯁꯀꯤ ꯕꯣꯇꯜ ꯑꯃ ꯄꯨꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯤꯌꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯔꯦꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯚꯥꯅ ꯀꯔꯤꯅꯣ ꯍꯁ ꯑꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯋꯥ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛꯂꯤ ꯍꯥꯏꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯕ ꯃꯤꯁꯀꯣꯜ 190ꯁꯦ ꯃꯥꯒꯤꯅꯤ ꯑꯩꯒꯤ ꯑꯟꯁꯔꯅꯦ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯈꯛꯇꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯍꯔꯁꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯪꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯕꯤꯚꯥꯒꯤ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯁꯥꯔ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯔꯤꯃꯣꯠ ꯄꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯂꯩꯔꯝꯃꯤ ꯔꯤꯃꯣꯠ ꯄꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯗ ꯕꯤꯚꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯅꯪ ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯇꯧꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯣꯡꯒꯅꯤ ꯍꯥꯏꯈꯤꯕꯅꯣ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯔꯤꯃꯣꯠ ꯄꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯒꯤꯇꯥꯟꯖꯂꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯃꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯅꯣ ꯍꯥꯏꯕꯗꯨꯁꯨ ꯅꯪꯁꯨ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯗ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯄꯣꯠ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯅ ꯎꯀꯤꯜ ꯇꯥꯟꯅꯗꯨꯅ ꯀꯣꯔꯠꯇ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯕꯅꯤꯅ ꯍꯔꯁꯀꯤ ꯃꯄꯥꯁꯨ ꯎꯀꯤꯜ ꯑꯃ ꯇꯥꯟꯅꯗꯨꯅ ꯎꯀꯤꯜꯗꯨꯒ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯅꯁꯨ ꯃꯁꯤ ꯀꯦꯁꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯊꯥꯖꯕ ꯄꯤꯈꯤ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯕꯤꯚꯥꯒꯤ ꯃꯄꯥꯒꯤ ꯎꯀꯤꯜꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔꯁꯤ ꯑꯞ ꯗꯥꯎꯟ ꯂꯩꯕ ꯅꯥꯇꯩ ꯆꯥꯗꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅꯁꯨ ꯎꯀꯤꯜꯅ ꯀꯣꯔꯠꯇ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯤꯠꯅꯦꯁ ꯀꯌꯥ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯀꯅꯥꯅ ꯀꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯍꯔꯁꯄꯨ ꯋꯤꯠꯅꯦꯁ ꯕꯣꯛꯁꯇ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯃꯤꯅꯥꯛꯁꯤ ꯋꯤꯠꯅꯦꯁ ꯕꯣꯛꯁꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯪꯉꯛꯈꯤ ꯎꯀꯤꯜ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝꯗ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯣꯔꯠ ꯑꯁꯤꯗ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯋꯥꯠ ꯗꯨ ꯌꯨ ꯑꯦꯛꯁꯄꯦꯛ ꯐ꯭ꯔꯣꯝ ꯌꯣꯔ ꯃꯦꯔꯤꯠ ꯂꯥꯏꯐ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯂꯨꯍꯣꯡꯕꯗꯨꯗꯒꯤ ꯐꯪꯗꯣꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯪꯂꯛꯈꯤ ꯃꯁꯤ ꯋꯥꯍꯩꯁꯤ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯀꯤꯜꯗꯨꯗ ꯍꯥꯏꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯁꯇꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯕꯤꯚꯥꯗ ꯌꯦꯡꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯇꯨ ꯕꯤꯚꯥꯅ ꯍꯪꯕꯗꯨ ꯅꯨꯄꯤꯗꯨꯗ ꯍꯪꯕꯅꯤ ꯍꯥꯏꯕꯁꯤ ꯕꯤꯚꯥꯗꯤ ꯈꯪꯖꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯕꯤꯚꯥꯁꯨ ꯈꯪꯈꯤ ꯃꯗꯨꯗ ꯍꯔꯁꯀꯤ ꯎꯀꯤꯜꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤ ꯀꯣꯏꯁꯟꯁꯤꯗꯤ ꯌꯥꯝꯅ ꯆꯝꯕ ꯀꯣꯏꯁꯟꯅꯤ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯕ ꯀꯣꯏꯁꯟꯅꯤ ꯃꯍꯥꯛꯅ ꯍꯔꯁꯀꯤ ꯎꯀꯤꯜꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝꯗ
ꯃꯗꯨꯗ ꯍꯔꯁꯀꯤ ꯎꯀꯤꯜ ꯑꯗꯨꯅ ꯁꯥꯟꯇꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯑꯗꯣ ꯁꯥꯟꯇꯤꯗꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯐꯥꯎꯕ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯎꯀꯤꯜꯁꯤꯡ ꯑꯃꯁꯨꯡ ꯀꯣꯔꯠꯇꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯥꯟꯇꯤꯅꯤ ꯔꯦꯁꯄꯦꯛꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯕꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯇꯥꯕꯤꯔꯕ꯭ꯔꯥ ꯌꯣ ꯑꯣꯅꯔ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯖꯁꯇꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯈꯤ ꯌꯦꯡꯉꯣ ꯌꯣ ꯑꯣꯅꯔ ꯑꯟꯁꯔ ꯃꯌꯥꯝꯁꯤꯡꯁꯤꯗꯅꯤ ꯃꯍꯥꯛꯅ ꯑꯄꯦꯟꯕ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯁꯤ ꯃꯗꯨꯗ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏ ꯅꯨꯡꯁꯤꯕ ꯄꯥꯝꯃꯝꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯃꯗꯨꯗꯒꯤ ꯖꯁꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯁꯨ ꯄꯥꯝꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯋꯥꯈꯜꯗꯣ ꯈꯔ ꯋꯥꯏꯜ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯋꯥꯍꯩ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯚꯤꯚꯥꯗ ꯌꯦꯡꯗꯨꯅ ꯇꯥꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯋꯥꯏꯜ ꯄꯥꯝꯃꯤ ꯗꯥꯔꯂꯤꯡ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯚꯤꯚꯥꯅ ꯍꯔꯁꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯨꯍꯥꯏꯗꯨꯅꯤ ꯃꯗꯨꯗꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯅꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯧꯁꯤꯟꯈꯤ ꯅꯨꯄꯤ ꯑꯃꯗꯨꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯟꯁꯔ ꯄꯤꯔꯛꯏ ꯀꯔꯤ ꯑꯟꯁꯔꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯂꯤꯕꯔ ꯁꯝꯕꯔ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯔꯁꯇꯨ ꯚꯤꯚꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯍꯔꯁꯀꯤ ꯎꯀꯤꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯑꯩꯁꯨ ꯍꯥꯟꯅ ꯆꯥꯛ ꯂꯥꯝꯕꯅꯦꯅ ꯈꯟꯗꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥ ꯊꯛ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯅꯈꯣꯏ ꯇꯥꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯍꯔꯁꯅ ꯅꯨꯄꯤꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯕꯣꯗꯤꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯤꯅꯤꯡꯁꯦ ꯇꯣꯡꯉꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯔꯁꯇꯨ ꯚꯤꯚꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯁꯨ ꯏꯀꯥꯏꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯍꯔꯁꯇ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯕꯣꯗꯤꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯀꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯅ ꯅꯪꯁꯦ ꯁꯟꯔꯥꯏꯁ ꯄꯥꯝꯕ꯭ꯔꯥ ꯁꯟꯁꯦꯠ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯖꯁꯇꯨꯅ ꯑꯩꯗꯤ ꯁꯟꯔꯥꯏꯁ ꯄꯥꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥ ꯑꯃ ꯊꯛꯇꯨꯅ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯕꯗꯨꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯟꯔꯥꯏꯁ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯟꯁꯦꯠ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯚꯥꯅ ꯍꯔꯁꯇ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯍꯔꯁꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯃꯗꯨ ꯖꯁꯅ ꯃꯍꯥꯛꯁꯦ ꯁꯟꯁꯦꯠ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ ꯃꯝꯃꯤ ꯑꯗꯨꯒꯤ ꯄꯥꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯁꯤꯗꯇ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯗꯔꯇꯤ ꯃꯥꯏꯟ ꯑꯣꯏꯒꯗꯕꯅꯤꯒꯁꯨ ꯍꯥꯏ ꯃꯗꯨꯁꯨ ꯃꯟꯗꯤꯔꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯈꯟꯅꯐꯝꯒꯤ ꯃꯆꯥ ꯑꯁꯦ ꯑꯁꯤꯗꯒꯤ ꯃꯩ ꯍꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯌꯥꯝꯅ ꯁꯦꯡꯈ꯭ꯔꯕ ꯂꯥꯏꯁꯪꯗꯨꯗ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯍꯥꯏ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯁꯥ ꯇꯥꯕꯒꯤ ꯆꯥꯡꯁꯤ ꯁꯨꯝ ꯍꯦꯟꯖꯟꯈ꯭ꯔꯦꯗꯣ ꯍꯥꯏꯗꯨꯅ ꯋꯥꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯁꯨ ꯏꯀꯥꯏꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯂꯥꯜꯂꯨꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯚꯤꯚꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯀꯦꯁ ꯑꯗꯨꯕꯨꯁꯨ ꯂꯧꯊꯣꯛꯅꯕꯁꯨ ꯍꯥꯏꯈꯤ ꯃꯗꯨꯗ ꯚꯤꯚꯥꯒꯤ ꯃꯄꯥꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯀꯦꯁꯇꯨ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦ 24 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ US ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯔꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯦ ꯅꯪ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯍꯤꯡ ꯂꯦꯟꯅꯕꯒꯤꯗꯃꯛꯇꯔꯥ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯅꯨꯄꯤꯁꯤ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯛ ꯐꯖꯔꯕ ꯔꯥꯁꯤ ꯂꯩꯔꯕ ꯃꯒꯨꯟ ꯂꯩꯔꯕ ꯀꯌꯥ ꯊꯤꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯔꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗꯅ ꯅꯪꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯌꯣ ꯍꯥꯏꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯅ ꯉꯥꯡꯁꯤꯟꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯚꯤꯚꯥꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯔꯤ ꯈꯨꯝꯗꯨꯅ ꯈꯪꯗꯗꯅ ꯅꯨꯄꯤꯗꯨꯗ ꯍꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯚꯤꯚꯥꯅ ꯂꯥꯜꯂꯒ ꯇꯁꯥꯅ ꯃꯣꯏꯗ ꯇꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯔꯁꯀꯤ ꯃꯥꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯁꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯌꯥꯔꯦꯇꯣ ꯂꯥꯜꯂꯤꯕꯁꯦ ꯃꯍꯥꯛꯅ ꯂꯥꯟꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯏꯃꯨꯡ ꯆꯪꯉ ꯍꯥꯏꯔꯣ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨ ꯇꯨꯃꯤꯟ ꯂꯩꯍꯟꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛꯅ ꯆꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅೋ ꯃꯁꯤ ꯃꯍꯥꯛꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯉꯥꯡꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨꯅ ꯋꯥꯗꯨ ꯁꯦꯡꯗꯣꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯅ ꯌꯥꯔꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯄꯦꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ USꯀꯤꯗꯃꯛꯇ ꯆꯠꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯗ ꯉꯥꯛꯇ ꯈꯥꯝꯈꯣ ꯍꯥꯏꯗꯨꯅ
วิวาน่าสแตนด์อัพคอมมิตี้ตัวริบมาพอมาดูดากายดูขามคีมามาแล้วสิ่งตัวนั้นมังวันเดอร์ problem ทุยวิแม่มเสียมังวันเด็กนี่กายดูมันตัวนั้นไม่มาแล้วแต่จังนิ่งสิให้ตัวนั้นหังคีมาดูดาฮาร์สันให้คีไอ้มังวันเดอร์ what do you expect from your married life ครับดูไอ้กี่ปุ่นสีดาไอ้ลูกหงมาตุงดามาหักเนี่ยปามเนี่ยสิมาซีมาหักสุขังดีอดูน่าไอ้มาหักตาขังกันแบบปามีให้ตัวนั้นให้คีอดูก็มาหักสแตนด์อัพคอมมิตี้ตัวริบมาพอมาดูดาลักคีมาพอมาดูดามาหักคีสแตนด์อัพคอมมิตี้ตัวตัวนั้นเลยมีอดูก็ให้เรื่องมีมาสาย opinion เลยแต่เนี่ยมีสิ่งที่ opinion ที่ตัวนั้นเลยแบบมีสิ่งสิ่งที่มันคุยปุ่นสิ่งสิ่งที่อิตาลีบาราสัมพันธ์ให้ตัวนั้นให้เรื่องคีบิวาน่าฮาร์สปูกอกเซนตัวน่ะดาร์ลิงกระโดดเรื่องจัตรดีเสียหลายสิ่งที่กินว่าให้ตัวนั้นให้คีมาดูดาไอ้เนี่ยลูกหงบักคุดิมักซีให้ไปดีนุพี่แม่ดู reject ตัวเราก็นั่งบุญสีนั่งบุญลูกหงเกให้ตัวนั้นหลักเลยไปสิมาเริ่มจะนั่งข้างเดบราให้ตัวนั้นให้คีมาดูดาบิวาน่าข้างที่กินว่าให้ตัวนั้นให้คีมีแต่ยี่ opinion ที่ไอ้ทว่าเนี่ยเขารู้ดีดูบุนั่งยี่ opinion เนี่ยไอ้เนี่ยแม้แต่ตัววิเศษให้ตัวนั้นให้ผมมาทำได้ไอ้ยี่ opinion ให้บุนั่งเนี่ยเขาลิเศษไอ้เนี่ยนั่งจะเขาแค่ reject ตัวผมมาลำกันนี่ดูบุนั่งเนี่ยจะได้ยกถึงไอ้เด็กที่เขาเนี่ยไอ้เนี่ยนั่งเสีย reject ตัวครับเนี่ยให้ตัวนั้นให้ผมมาทำได้ฮาร์สปุ่งงาคีดูก็วิภาควายดีบ่ฮอคีအခုမှလည်းนั่งเสียอุบมาทำได้นั่งยี่ photo เสียงวันแต่วันเลี้ย photo ตัวอุบมาทำได้นั่งเจนมีคนนี้กิสุดที่เราตัวนั้นหลักตัวน่ะอินเดียตอนนั้นใครนาทีเวลาคนเนี่ยให้บอกว่าให้สิตามาทำได้ไอ้นั่งเสียแกนตาเคร่ลูกของมาตุ้งนั้นพี่เกี่ยป้ามไปสิใครนู่นให้สินั่งข้างบนกันมวยอาจุน่ะไอ้นั่งบูริเจ็กตัวเก็บนี้นั่งน่ะสามังน่ะสุนัขสายป้ามไปสิใครนู่นให้ไปสิบอกข้างบนกันจะที่ไอ้เล็กใครกินดมักตาไอ้ป้ามข้างไว้ตัวบ้าไอ้น่ะไอ้นู่นพี่กี่คุณสงสารน่ะไปกินดมักตายืมมาเลยยืมดูด้านนู่นพี่มันน่ะดาร์การเอาไว้ก็ได้บ้าปอลลัมซิงคุณที่มักรวยน่ะทำตัวน่ะทำไหมมาสิเด็กเห็นนู่นพี่น่ะกรีบป้ามตัวริบนู่มาดูด้วิวาน่ะฮาร์กี้นั่งกี่ควายเด็กมารู้ไอ้น่ะดาร์การเอาไว้ริบเซ่ลูกของมาตุ้งเด eligible ไว้ตัวนี้ลูกของถึงไอ้กี่ eligible ไปเชลล์ไว้ตัวนั้นที่กรีบน่ะหัวจิกลูกของมาตุ้งเดดาร์การเอาไว้สิ่งตัวลูกป้ามสู้ให้ได้บ้าก็ดูดิใครให้ดูไอ้ยามตัวตาจุดจีฮาร์สน่ะสาวก็ฮาร์กี้ลูกป้ามน่ะ eligible ไว้ให้ไปเสียที่นั่นที่ลูกพี่ตัวไอ้เนี่ยสีดริบาวะลูกพี่ตัวสู้สีดริบาวะมากี่สายตะเล็บตัวนั้นมาติ้งกันป้ามตัวนั้นเลยไปตัวนั้นตรามาดูวิวาน่ะฮาร์กี้ไอ้เด็กไอ้กี่สายตะเล็บตัวนั้นเลยไปตัวนั้นที่ไอ้ก็เลยมีนาไปตัวนี้มาดูด้าฮาร์สน่ะฮาร์กี้ไอ้เนี่ยหายเสียตะการีแค่ไหนบ้างเลยกี่สายตะบุเลยบัวรอเลยมีนาบัวรอสามารถตราไอ้เนี่ยป้ามไปตัวนี้ไอ้กี่นูพี่ตัวไอ้ก็เลยมีนามาตุ้งตัวนี้adjust ตรงนั้นวะมาสิเนี่ยป้ามไม่สิไอ้ชู adjust ตัวงงกันนี่มากี่ดำมักตะมาดูด้าวิวาน่ะฮาร์กี้ไอ้ที่มีมากี่ดำมักตะ adjust ตัวป้ามดีป้ามสุดป้ามดีตกสุดตัวรอวิวาน่ะมัวฮาร์กี้ what do you expect from my marriage life เสียนั่งข้างบนป้ามนั่นตรายอยู่ไว้นะโอ้ยอะไรอะไรข้างเสียอะไรอิลีบาร์สัมปัตนั่นตรอนั่นเตด้าไอ้เนี่ยป้ามจะไปที่ไอ้กี่ลูกของมาตุ้งด้าไอ้กี่ปุ่นสีด้าโรมาสนั่นทันตัวนั่นเลยไปตัวนี้ตอนเช้าตัวด้านุปีมันน่ะกาแฟพูดตัวนั่นแหละกาแฟตัวฮัสนั่นเราแล้วก็มามังด้ามาหาน่ะกวนหังตัวไม่ได้มาหาน่ะหังว่าโอเคนั่นน่ะง่ายเป็นสิ่งตัวฟิโลโซฟีวันนี้ดีไอ้ก็เรียลิตี้วันนี้ดีอ่ะดิให้ไปที่เชิงนั้นไม่อยากบอกว่านั่นที่ให้ไปนี่ไอ้เนี่ยป้ามจะไปที่อาฟวันนุปีนี่ให้ตัวมาหาน่ะกาแฟตัวจริงงี้ยามน่ะฟ้าแฟมิลี่มาง่ายสิ่งยาวแล้วก็อาลูกก็ควายนี่มารู้ไอ้มันน่ะนุชินาเป็นสิ่งเสียให้ไปที่นุปีตัวก็ป้าตัวก็นุชินาเป็นตัวเนี่ยป้ามิเสนั่นน่ะป้ามเลยไป eligibility ตัวเนี่ยจะน่ะไม่อยากไป eligibility นั่นที่ให้ไปที่จะน่ะไม่อยากไปนั่นที่อาดูน่ะไอ้ที่เนี่ยไอ้ลูกหัวก็ยามสันติดะยามนอนอะไรไปตัวเนี่ยป้ามิเสอาดูก็บ้าแกไม่มันตาแต่บ้าจะน่ะไม่อยากบ้าก็เลยติงงานบุตรฟ้าวันนี้นั่งเจอแต่เสียงนั่งเอาวันนี้มาซีเนี่ยไอ้ opinion ให้ตัวไอ้ใช้ opinion ตัวข้างบ้ายาเลยสัจเลยปัก confusion จัดแล้ววันนี้พี่สินี่พี่สิมาดูตะกี้วิวาน่ะมุกเริมนะรักนั่ง sunrise ป้ามระ sunset ป้ามระมุหังไอ้มาดูตาฮาร์สน่ะไอ้เซ่ sunrise ป้ามมีนี่ไอ้เจ้า morning person นี่ข้างบ้าให้ดูนะให้มีอาดูบุวิวาดีก็ชั่วโมงให้ดูนะไอ้ที่ sunset ป้ามีให้ดูนะเลยฮะวิอาสมตัวตอนฮาร์สตัวดู US ตำละลักเกดูก็มาเก็นักกันเดเลยไปสิตัวดุมหางดูนะมา US ตำละคงชาลักเก US ตำมาในยุโรปมาตำละมาเกี่ยวกับเรื่องปฐาพงคังเดตัวพงละพงคังเจริญเดมาเลยจะไปยุ่งมาดูสูมาอย่างทุลักให้ดูเลียบคีอาดูก็มาละบ้ามาได้ยุ่งย้อนบ้ามีมาตาโรให้ดูนะสูให้คีมาละหลับพงมาตำละดีมาละบ้าดูนะมาเกี่ยวกับกันเสียยามนวาจาระบันนี้มาเกี่ยวกับมุ้ยจูเทียมนะไปแต่มาได้มาละบ้าดูนะมายุ่งเดลัยสันดูนะมาเกี่ยวมาเตียงเกี่ยวปังอาคีแต่เสียงนะฮาระบ้าได้ลูกของเราบ้านพี่มันตัวก็ได้ว่าทับสิ่งก็ดูมาเกี่ยวมาละบ้าดูนะอาดมตัวเรามีหายไปดีเกจบ้านเราจะบ้าทงบัดทักบ้ามาละบ้าดูนะตัวอยู่มูดูมองวันเดียมให้nazarดีมาละบ้าดูนะมากี่มุ่งเดลัยบ้ามากี่นุพี่เดมตะเลยกี่บ้าบรัสตัวว่าเสียงก็เลยรามีนุปานี่เนี่ยทงทักฟุตยามปากให้ตับนี่เนี่ยอันนั้นมันเมกี้ฮอลพิจารณามีตุ้มบ่าวเตอร์มาหานุพี่ชาร์ก็
ꯍꯔꯁꯀ ꯇꯨꯃꯤꯟꯅꯔꯝꯃꯤ ꯍꯔꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯑꯁꯨꯝ ꯁꯣꯛꯆꯟꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯗꯨꯅ ꯀꯧꯈꯤ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯆꯩ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯔꯁꯇ ꯍꯪꯈꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯦꯞꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯑꯩ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯦ ꯔꯤꯖꯦꯛ ꯇꯧꯖꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯅꯁꯥꯅ ꯅꯁꯥ ꯔꯤꯖꯦꯛ ꯇꯧꯖꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯅ ꯍꯪꯉꯛꯈꯤ ꯑꯩꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯪꯂꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯟꯁꯔꯗꯨꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯖꯔꯤꯕ ꯑꯟꯁꯔꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯁꯦ ꯄꯥꯝꯖꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯆꯟꯅꯩꯅꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯪꯉꯛꯈꯤ ꯂꯨꯍꯣꯡꯕꯁꯦ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕ ꯌꯥꯔꯕ ꯃꯇꯨꯡꯗ ꯍꯣꯡꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃꯁꯤ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝꯅ ꯂꯦꯞꯄꯛꯄꯅꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯣꯠꯇ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯦꯅꯦꯖꯔꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯪꯁꯦ ꯌꯥꯝꯅ एलिजिबल ओरबा मोस्ट एलिजिबल बैचलर अमसु ओइरिबनी अदुगा मैनेजर दुना मखा तारखी करिगुम्बा अखोइना नुपी अदुना पामलिबा खुदिमक्तो पीबी तारगदी मखोइसु हराउने अखोइसु हराउने अदुगा शांति ओइना हिंगोइदबराने हाइदुना हाइखी खुदम ओइना हारबदा अखोइ अकोइबदा यामना सक्सेसफुल ओरबा मैरिड कपल असु याम लैसिदी मदुना ममारदुना हाइखी गणेश सर नंना गाइदो मा ज्ञान ताबा तादबरा दुरि खंगद्रा आइदि ज्ञान तार यारे मीटिंग जलुसलसि नखोइ थकदब थंगनारो अदुगा मिगी जा लोसलसि अदुगा नेम सनरो यूएस लेबा महाकी मबाइदुना हारकी करिदमतुना नंना लुहोंबसु असु याम थुजमा पामिसेबु नंगी पुंसिजे नुवाइना दुम लेगो कदरोगे मदुदा गणेश की महाकी 25th एनिवर्सरी ले लुहोंबगी नंग चलुसिदना हाइबा मतमदा असै अदुगुमतुदि हैनदेदा हाइदुना मबाइदुना हारकी गणेश अमसुंग महाकी नुपी अदु महाकी 15 सुबा एनिवर्सरी पांथोकपा मतमदा यामना हराउना पांथोई अदुबु महाकी नुपीगी माइथोंददी अवाबगी ममी अमसुम उबा फंखी हर्षना करिदौरे हाइदुना हंबा मतमदसु महाकी नुपीना कइसु तौदे हाइदुना हाइखी अदुबु नुपी अदुना कना लेत्रबा मफम अमदा तुमिना थोक्तुना कप्तुना लेरिंगी मतम अदुदा हर्ष संगजलगा कइदौरगे असेंबा हायु हाइदुना हारखी मदुदा नुपी अदुना वारिजु तमलखी हाइबदी महाकी एनिवर्सरीगी गिफ्ट ओइना डायमंड रिंग अमा पीरिबनी डायमंड रिंग दो निंथि नुवाइना हराउना पीरमदे लंगचलगा थममी अदुदुगा महाक चटखी हाइदुना महाक वारौजरमी डायमंड रिंग पीरे हाइदुना तांग पोट पीरे हाइदुना हेते यारब्रा अइना करी पामिबनो हाइबदी महाक खंगदे अइना पामबजी महाना निंथिजना अइगोंदा केजा नौजना खुदोन पोट अदुबु पीबा अदुनी अदुबु मागिदे अइगोंदा पीफम थोबा पीरा लोइरे हाइबगी टाइपा सखी मसिने नोंगाजद्रिजे हाइना हाइबा मतमदा हर्षदु विभागी वाइसिंग अदु निजंगखी महानदी नुसिबे खुदोलनियना खुदोब अमा पीरे खुदोबदुदा महाकी नुसिबदी याउदे मसिदनी मयामना नुपीना करी पामिबनो हाइबसे सुखंग खंगबा ngamde हारिबसे नुपासिंगदि स्ट्रेट फॉरवर्ड लेबिनी हारक फतौबनी अदुबु नुपी सिंजिनदी हाइदब वासु खंगो हाइबा अमा लेबनीना नुपासिंजु करी दौदरुनो हाइबजे खंगजदबनी मसिदा लालेबसे कना ओइदरिबनु गणेशना महाकी नुपीदुबु कौबदगी महाक चटखी अदुगा विवाहना हरकपा आई मी मकी दमकता एडजस्ट तौबा पामदे हाइबदु महाक निंगजंगखी हर्ष की मबाइना पार्टीदुदि याम नुंगाइ याय अदुबु नंग वाखा नुंगाइतना उइ कइगिनो मदुदा हर्षना हरकी लुहोंबा हाइबसे करिनो हाइदुना मबाइदा हंगु मतमदा मबाइना करिनो अदुक लुबा क्वेश्चन अमा हंगाइदुना मदुदा हर्ष की ममानबदुना कारण तारगा अइसे नंगी दमकता असुयाम होनरिसिबु कइमता पामद्रबरने डार्लिंग हाइदुना हाइजलखी मदुदगी ममानबदुना ngasi मेगी मखल अमा हौगी हाइदुना मफमदुदगी चटखी मबाइदुना हारखी नंगी लुहोंबा काइबदुना नंग वाखा नुंगाइतना मदु हंगबा माले अदा फरे अइसु नंगोना करिगुम्बा अमदंग हाइगे नखोइना सिगा आइगि लुहोंबगी मरीसे यामना फजना चत्रे मसी नंग लुहोंगा मतुंगदा अइसु मसी सिगा लुहोंबगी मरीसे थादलगी हाइदुना खलमबनी कइगिनो इबाइददि अइना मागिदमक्ता असु वाना सरु थोखै थबक सुरे अदुगा पैसा ताले मानदी यामना लग्जरी ओइबा पुंसी अमा महिंग अमा पामी अदुबु पुंसी महिंगदो यामना लग्जरी ओइबदो पैसा चंगी अदुबु अइना अरापसिदा पैसा तांदुना लेरे अदुगा माना महाकी मनाक्तसु अइसु लेयु हाय अदुना करम हाइना मसी ओइथोगदबनो हाइबसु नंग जमदो खमुने मतै मनाउगी मरक्ता खितंग नुहाइनदबा हाइबसिदि मी खुदिमंगनी वाहे सि ताबा मतमदा मपाना ममाना गांगबदुसु निजंगखी अदुगा मखोगी ककाना मदोम सादा गांगबदुसु निजंगखी अदुना लुहोंबई पुंसी हाइबसे मी कनामतना करिनो खंगबा नते
compromise ส่งเธอไปว่าเขาตัวนี้ดูว่าการีกูมา compromise ส่งเธอตาดีโลหะมาตกใครกันนี่ดูว่ามาซีกูชินเซ่มาซีกันสันดังข้างขันได้งอนแล้วจุกขระหายอยู่ให้ดูนะมาหน้ามาเก็บมาเซ็นลูกป้าดูหากันมาฟังดูดิจักกี้มาดูเรื่องสิ่งนั้นดูหามิงไม่ห้ามเลยมาฟังมาดูดามุลากีมาเต้มาเอาดูวาริชันดรักกี้การีโน่นุชินาบาสิบุลูโฮมาตุ้งดูสุ eligibility ให้สิเลยปะไม่เนี่ยพี่ดูนะกี้มาคุยวาริสิริลูโฮดึงไอ้เด้อนุชินาวิมาตั้งอันนี้หุ่นบุยาวรีคุยนะลูโฮมาตุ้งเด้อนุชินาวิมาตั้งจะพวกแกมยาวหีกันเนี่ยมาดูเรื่องไม่เนี่ยพี่ดูนะนั่งไอ้กี่บาลีบอลนี่เจงแต่เป็นอัตราหานมาวันนี้ขันนักเตะกูมาทำได้ตัวป้าดูนะ brother นั่งวาริจะสวายตัวสิอีวานี่ช่วยขันนักตัวให้ดูนะฮาร์คีಅದು ಒಂದು ಪೀದುನ ದಿಯಾಕಿದಿ ವಲಿ ಮಖತಾರೋ ಹೈಕಿ ಹರ್ಸ್ನ ಹರಕಿ ಐನ ಖಂಜಬದ ಬಿವಾನ ಹಾಯ್ದು ಮೈ ವಖಲುನ್ಸೆ ಅಚುಂಬದಿ ಖರದಿ ಯಾವಿ ಅದುಗೋ ಮಾನ ಐಗಿ ಮನಂದ ಹಾಯ್ದುಸು ಚುಂಬ ಖರದಿ ದುಮ್ ಯಾವಿ ಐನ ಲುಹೋಂಬಸೆ ಕೈನೋಸು ಖಂಗ್ದಿ ಅದುಗ ನುಪಿದುನ ಐಂಗೊಂದೆ ಪಾಮಿಸೆ ಕೈನೋಸು ಖಂಗ್ದಿ ಅದುಗ ಐ ಇಸಾನ ಇಸಾ ಪಾಮಿಸೆ ಕರಿನೋ ಹಾಬಿಸು ಖಂಗ್ಜದಿ ಐನ ಐ ಇಸಾಸೆ ಕನಾನೋ ಹಾಬಿಸೆ ಖಂಗ್ಜನಿಂಗಿ ಅದುದನ ಐ ಬಿವಾಗಿ ಶೋಕ್ಯಾಗಿ ವಿಡಿಯೋ ಯಂಬ ಹೋಕಿ ಅದುಗ ಮಫಮ್ ಅದುದ ಬಿವಾನ Haiki, equity, Aiki life partner duga, Numidang lising mapan, Duminaba, Sag lising kumanga saminaba, vacation puna sama satpa, Aduga wadi kaya sana with the name Pamipsi. Asum to the Bivan Harapagi Matungina Mahaki Pusiki, Maikesi, Anova, Maike, Mataporaki, Mahana Mahaki Mamana Badu Yum to the Kitchalanki, Lambida Mahana to Manuaz Davakum to Langtulaga. महाकी चानब खोबा लेदना तोंखी बिबाना महाकी प्रोग्राम द हाइकी कोई माना दे ऐसे चाक थोंबा तंबीगनी हाय अदु वैना पामदी चाक तो थोंबा मतुंदा मिंगोंदा करमना सर्व तौगनी हायबसु तमनिंबनी हर्स्ट महाकी टॉप 10 लिस्ट करी करी यावगदगी हायबसु मखन मखनी रमी अदुगा क्वाइ मरु ओइना बिबा हायबा मिंगसिना हेना क्वाइदि पामजबो ओइकी मियोय बिगिलाइबा से तमंगम दे हाबतुनी नोबडी हर्स्ट महाके ऑफिस जपम मतमदा फ्यूचर कंपनी हायबा कंपनी सिगा मखोई कंपनी सिगा पार्टनरशिप ओरगा थबा मतवदबदा पार्टनरशिप अदु कैंसिल तौपदगी मखोई मीटिंग फमिनदुना मथा सारामनी अदुबु हर्स्टना कंपनी दुबु रिप्रेजेंट तौदुना लाक्लिबा मी अदुगा वारीसी यामना फजना सानाकी हायबदी लाक्लिबदु नुपी ओरमी हर्स्टना नुपी दुगी मलाता संसनदुना नंगी डिसीजन अदु आई इंप्रेस होय याम थागनिगाय होय अदो कॉफी थौइद्रा आई कॉफी हाबे वाइसे तानिंगदि मदुदा हर्स्टना कॉफी अमका पियो दुदि आई कॉफी थौइ हारगा नंग ट्राई तौबि याइना दुदि महाकी यामना कोइद मोदु उबा मतमदा नुपी दुना महाकी मनाक्ता फमदुना वारि साबा हौखि ऑफिस दुदा बोन सानजि हाइदुना हर्स्टना हाइकी करी वाखलोंदा हाइरिबनो आइजु खंगदे मसिमदि अदुगा बोन साना सानना नुपी दुदा हर्स्टना हाइकी अखोई कंपनी से नंगना लॉस चले हाइदुना पार्टनरशिप होता तागसु अखोई कंपनी से थबक तौरिबा मिसिंग सिदी थवाई यावना थबक तौबा ngaktani aduna nangna कंपनी सिगा टाइप तौरगा थबक तौमिना मतमदा nangona kanaba mayam phangani haidun haiki mahaki confidence adu uba matamda nupi aduna makoi company aduga टाइप तौरगा partnership oina थबक तौबा adu nupi aduna yaki partnership phangi haiduna mayam harau photondari matam aduda india dagi mahaki machina phone nam tawki nakoi company aduda चिनु हाब नुपी म लैब्रा लै मोइ नन दु कमाइ खंगिबा मोइ कंपनी का कोइ कंपनी का लिंक तौनरे नन कॉफी जुना दन पिथे हाब पाम ताइने होय होय नुपी दुगी फैमिली दो कोइ युमजिदने कॉफी थकपला नंग लोंबगी हाइना सिंगनाबगी दमता वाहे सिताबदा हर्स पुंगा ngaki मपा दुना हरके नंग न कोइदि थिबा नुपी दो मोइना यारक्त्रबनिना नंगु कोइदि थिदुना लाइबा नुपी जुना हाबा लोंबगी प्रपोजल जदि नंग यानबा यारोय अदुना लोंनि हाबदुगी निमिनिनि ममादा नंग इंडिया दि गौरो हाइदुना मपाद्र मंगोना हाइकी मसिगी पाव से मखोई कंपनी की मिसिंग लोइना तारामी अदुगा मौबानी दा कांग्रेचुलेशन पिबिरमी असोना कनना हामिंग मरक्ता लेरिबा मते मनावनी दुना हारकी नंगसे नुपी दुगा मुता उनदा ngaरी अदुगा नुपी दुना लुहोंबा यारे हाइदुना हारेइनेबा हाइदुना नुपादु याम कन्ना नोलखी मदुगी नुपी दुना हारकी माइ वाइसन तागी सिगा तरोगे आइना खजरमबदी पुंसी सिदा विवाह खतनी नुपा नुपी लुहोंबा मतुंगदा महाकी पार्टनर अमगा करमना लेमिनानी हाबसी मसिगी महाव खंगबसी विवाह खतनीना खंजबनी मरमदुना आई विवाहबु आइगी लाइफ पार्टनर ओइनबैदमक्ता ngamse bithadana honagi khanki adu nangna haiba wasingdo nakoi family su yafam thoktra koi family yaham badri lairi kwani maruina bivaduni yahanduri base maramaduna ai biva themna baidamakta ai imanaba singda
ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇꯕꯤꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗ ꯕꯤꯚꯥ ꯎꯅꯕ ꯏꯟꯗꯤꯌꯥ ꯆꯠꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯚꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯌꯨꯝꯗꯨꯗ ꯕꯤꯚꯥꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗ ꯃꯍꯥꯛꯅ ꯂꯩ ꯑꯃ ꯄꯤꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯕꯤꯚꯥꯗꯤ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯦꯁꯇꯨ ꯀꯩꯗꯧꯕꯩ ꯂꯧꯊꯣꯛꯏꯅꯣ ꯍꯥꯏꯕꯗꯣ ꯕꯤꯚꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗꯒꯤꯅꯤ ꯏꯃꯨꯡꯁꯤꯗ ꯃꯕꯥꯅꯤ ꯂꯥꯟ ꯊꯣꯛꯅꯔꯛꯄꯗꯒꯤ ꯕꯤꯚꯥꯗꯣ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯕꯤꯚꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯆꯩꯈꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯎꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯈꯨꯗꯛꯇ ꯂꯨꯍꯣꯡꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯚꯥꯁꯤ ꯁꯥꯎꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯅꯨꯄꯥꯁꯤꯡ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝ ꯔꯤꯖꯦꯛ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯣꯛꯇ ꯃꯗꯨꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅꯁꯨ ꯉꯥꯡꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯈꯜꯂꯦ ꯑꯩꯁꯨ ꯃꯍꯥꯛꯁꯦ ꯂꯨꯍꯣꯡꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯈꯪꯗꯦ ꯃꯍꯥꯛꯇꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯅꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯤ ꯃꯗꯨꯗꯒꯤꯁꯨ ꯐꯥꯒꯤ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯉꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯔꯁꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯍꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯗꯨꯗ ꯍꯔꯁꯅ ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯣꯗꯣ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯑꯋꯥꯕꯗꯤ ꯑꯝꯇ ꯄꯤꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯊꯥꯖꯕ ꯄꯤꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤ ꯇꯧꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯊꯤꯔꯛꯈꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯕꯤꯚꯥ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯕꯤꯚꯥ ꯂꯩꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯖꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯎꯈꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯡꯄꯥꯛꯅ ꯊꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯍꯔꯁꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯈꯣꯡꯄꯥꯛ ꯅꯨꯡꯇꯤꯒꯤ ꯊꯥꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯎꯅꯒꯅꯤ ꯊꯥꯗ꯭ꯔꯒꯗꯤ ꯑꯩ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯁꯇ ꯇꯧꯁꯤꯟꯅꯗꯨꯅ ꯇꯝꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯕꯤꯚꯥꯅꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯄꯥꯝꯗꯕꯒꯤ ꯈꯨꯄꯥꯛ ꯊꯥꯕ ꯑꯣꯏꯔꯝꯃꯤ ꯕꯤꯚꯥꯅ ꯆꯠꯈꯤꯉꯩ ꯃꯇꯝꯗꯨꯗ ꯍꯔꯁꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯕꯤꯚꯥ ꯑꯗꯨ ꯃꯃꯥꯟꯅꯕꯤꯒ ꯌꯨꯝ ꯑꯃꯒꯤ ꯇꯦꯔꯦꯁꯇ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏꯅ ꯑꯋꯥꯡꯕ ꯖꯒꯥ ꯑꯃꯗꯒꯤ ꯕꯤꯚꯥꯗꯨꯅ ꯗꯥꯏꯔꯤꯗꯨ ꯄꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯍꯣꯡꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯃꯗꯨꯗ ꯈꯨꯄꯥꯛ ꯊꯥꯈꯤꯕꯗꯣ ꯅꯪ ꯎꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤꯝ ꯈꯟꯒꯅꯨꯁꯦ ꯑꯩ ꯃꯉꯣꯟꯗ ꯁꯛ ꯎꯠꯇꯕꯤꯗꯅꯦ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯇꯦꯛꯁꯤ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯂꯣꯂꯥ ꯍꯥꯏꯕ ꯕꯥꯏꯛ ꯁꯥꯔꯚꯤꯁꯁꯤꯗ ꯕꯤꯚꯥꯅ ꯀꯧꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯕꯥꯏꯛ ꯊꯧꯔꯤꯕ ꯃꯤꯗꯨ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯂꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯁꯥꯗꯨꯅ ꯕꯤꯚꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯦꯡꯕꯗꯨꯅ ꯃꯃꯥꯟꯅꯕꯅ ꯇꯣꯡꯉꯦ ꯑꯗꯨꯒ OTP ꯍꯥꯏꯔꯛꯄ ꯃꯇꯝꯗ OTPꯗꯨꯅ ꯍꯔꯁꯅ ꯃꯃꯥꯟꯅꯕꯗꯨꯗ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ ꯂꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯄꯤꯈꯤ ꯑꯗꯨꯒ ꯕꯤꯚꯥ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯂꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯉꯛꯇꯨꯅ ꯌꯦꯡꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯅ ꯍꯔꯁ ꯑꯃꯁꯨꯡ ꯕꯤꯚꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯔꯁꯅ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯌꯟꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯍꯥꯏꯖꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯄꯨꯟꯁꯤꯁꯦ ꯔꯤꯛꯁ ꯂꯧꯗ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯚꯥꯗ ꯍꯔꯁꯅ ꯍꯥꯏꯈꯤ ꯕꯤꯚꯥꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯗꯣ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯔꯤꯛꯁ ꯌꯥꯝꯅ ꯆꯥꯎꯏ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤꯕ ꯔꯤꯛꯁ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯍꯔꯁꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯔꯁꯇ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯔꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯛꯇꯤ ꯁꯨꯡꯎꯠ ꯎꯠꯇꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔꯒ ꯃꯥꯟꯁꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯐ꯭ꯂꯔꯇꯤꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯜꯂꯝꯃꯤ ꯃꯗꯨꯗ ꯕꯤꯚꯥꯅ ꯏꯁ ꯌꯥꯔꯦ ꯅꯪꯒꯤ ꯖꯣꯛꯇꯣ ꯈꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯗꯥꯝ ꯅꯪ ꯂꯨꯍꯣꯡꯉꯕ ꯍꯥꯏ ꯑꯗꯨꯕꯨ ꯍꯣꯡꯗꯦ ꯍꯥꯏꯔꯛꯈꯤ ꯅꯪ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯕꯥꯏꯛ ꯃꯅꯤꯡꯗ ꯇꯣꯡꯉ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯈꯨꯊꯤꯟ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯔꯛꯈꯤ ꯕꯤꯚꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯕꯅꯤꯅ
ꯃꯄꯥꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯟ ꯑꯗꯨꯅ ꯃꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯍꯔꯁ ꯃꯃꯥꯏ ꯂꯣꯠꯈꯤ ꯃꯄꯥꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯅꯤꯅ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯅꯕꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯍꯔꯁ ꯑꯣꯏꯕꯅꯤꯅ ꯃꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯣꯏꯅ ꯈꯪꯉꯝꯕ ꯌꯥꯏꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯗꯥꯏꯔꯤꯗꯨꯗ ꯅꯪꯅ ꯑꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯄꯛꯑꯣ ꯍꯥꯏꯔꯛꯈꯤ ꯁꯦꯜꯐꯤ ꯀꯥꯞꯄꯤꯉꯩ ꯃꯇꯝꯗ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯐꯣꯇꯣꯗꯨ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯔꯁꯅ ꯕꯤꯚꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯕꯤꯚꯥꯗ ꯁꯦꯜꯐꯤ ꯀꯥꯞꯄꯣ ꯍꯥꯏꯔꯁꯨ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯚꯥꯅ ꯅꯪꯅ ꯑꯩꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯕ ꯄꯥꯝ ꯇꯥꯔꯗꯤ ꯑꯩ ꯅꯥꯛꯇ ꯂꯥꯛꯎ ꯎꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯩ ꯎꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯈꯤꯒꯦ ꯑꯗꯨꯗꯨꯒ ꯎꯅꯁꯤꯀꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯇꯥꯔꯦ ꯂꯣꯂꯥ ꯕꯨꯛ ꯇꯧꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯥꯏꯈꯣ ꯇꯧꯒꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯗ ꯐꯤꯂꯝ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗ ꯂꯣꯂꯥꯗꯣ ꯕꯨꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯐꯤꯂꯝ ꯌꯦꯡꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯐꯝꯕꯗꯨ ꯍꯔꯁꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯨꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯍꯔꯁꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯐꯝꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯃꯤ ꯑꯇꯣꯞꯄꯅꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯚꯥ ꯑꯗꯨ ꯅꯨꯄꯥꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅꯗꯤ ꯕꯤꯚꯥꯅ ꯍꯧꯖꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯄꯥꯏꯔꯣꯏꯗꯕ ꯃꯐꯝꯗ ꯄꯥꯏꯔꯛꯄꯗꯒꯤꯗꯤ ꯍꯔꯁꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯒ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯕꯤꯚꯥꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯚꯥꯁꯨ ꯑꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨ ꯍꯔꯁ ꯑꯣꯏꯔꯝꯃꯤ ꯍꯔꯁꯇꯨꯅ ꯅꯌꯨꯝꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯊꯤꯟꯕꯤꯔꯕ ꯐꯥꯎꯕꯗ ꯊꯦꯡꯛꯁ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯕꯤꯚꯥ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯑꯣꯂꯥ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯐꯣꯟ ꯇꯧꯔꯕꯅꯤ ꯅꯝꯕꯔꯗꯣ ꯍꯔꯁꯁꯤꯗ ꯈꯣꯡꯉꯦ ꯍꯔꯁꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯕꯤꯚꯥꯅ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯤꯔꯛꯑꯅꯨ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯕꯤꯚꯥꯒꯤ ꯐꯣꯟꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯥꯔꯛꯄ ꯚꯣꯏꯁ ꯃꯦꯁꯦꯖꯅꯤ ꯑꯗꯨꯒ ꯂꯥꯏꯁꯪꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯂꯥꯏꯁꯪ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯔꯁꯅ ꯕꯤꯚꯥꯗ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯄꯩꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯏꯁꯪꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯅꯪ ꯂꯥꯏꯁꯪꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩ ꯂꯥꯛꯏꯁꯦ ꯍꯥꯏꯗꯨꯅ ꯕꯤꯚꯥꯅ ꯍꯔꯁꯇ ꯍꯥꯏꯈꯤ ꯅꯣꯏ ꯅꯃꯥꯗ ꯀꯧꯔꯤꯗꯣ ꯑꯩꯅꯅꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯅꯣꯏ ꯅꯃꯥꯒꯤ ꯃꯁꯝꯗ ꯌꯥꯎꯔꯤꯕ ꯑꯟꯗꯒꯨꯂꯥꯕꯗꯣ ꯌꯦꯡꯉꯨ ꯕꯤꯚꯥꯅ ꯕꯕ ꯆꯪꯁꯤꯜꯂꯒ ꯃꯃꯥꯒꯤ ꯃꯁꯝ ꯊꯦꯠꯂꯤꯕ ꯂꯩ ꯑꯗꯨ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯗꯨ ꯂꯩꯗꯨ ꯂꯪꯊꯣꯛꯏꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯂꯥꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯂꯩ ꯅꯠꯇ꯭ꯔꯣ ꯂꯪꯊꯣꯛꯈꯣꯅ ꯂꯪꯊꯣꯛꯄꯅꯤ ꯃꯗꯨꯗ ꯄꯟꯗꯤꯠꯇꯨꯅ ꯑꯣꯟꯊꯣꯛꯑꯒ ꯑꯩꯗꯤ ꯂꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯄꯟꯗꯤꯠꯅꯤ ꯑꯗꯨꯒ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯐꯣꯟ ꯇꯧꯔꯒ ꯂꯩꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯄꯟꯗꯤꯠꯇꯨꯗ ꯍꯥꯏꯈꯤ ꯀꯥꯔꯇꯤꯛ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯃꯤꯡꯗ ꯄꯨꯖꯥ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯐꯕ ꯐꯪꯅꯤꯅ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯥꯔꯇꯤꯛ ꯄꯨꯔꯅꯤꯃꯥꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯣꯟ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯦꯡꯉꯒ ꯃꯁꯤ ꯄꯕ꯭ꯂꯤꯛ ꯃꯦꯁꯦꯖꯅꯤ ꯅꯠꯇ꯭ꯔꯒ ꯄꯔꯁꯅꯦꯜ ꯃꯦꯁꯦꯖꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯅꯪꯁꯦ ꯄꯪꯉꯤꯍꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯩꯔꯝꯃꯤ ꯅꯪ ꯅꯨꯄꯥ ꯑꯐꯕ ꯐꯪꯅꯤ ꯍꯥꯏꯕꯗꯨ ꯑꯩꯗꯣ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯈꯤ ꯃꯃꯥꯗꯨꯒꯤ ꯐꯣꯟꯗ ꯍꯔꯁꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯃꯍꯥꯛꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏ ꯇꯧꯈꯤꯕꯗꯒꯤ ꯄꯟꯗꯤꯠ ꯑꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯌꯥꯔꯦ ꯑꯩ ꯃꯉꯣꯟꯗ ꯍꯜꯂ ꯐꯣꯟ ꯇꯧꯔꯒꯦ ꯍꯥꯏꯈꯣ ꯑꯝꯇ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠꯇꯨꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯕꯤꯚꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯅ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯂꯥꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯐꯥꯎꯗ ꯅꯪ ꯊꯥꯖꯗꯦꯕ ꯑꯩꯅ ꯂꯩꯗꯨꯒꯤ ꯃꯇꯥꯡꯗ ꯄꯟꯕ ꯃꯇꯝꯗ ꯂꯩꯗꯨꯗ ꯆꯨꯡꯁꯤꯜꯂꯤ ꯅꯪ ꯑꯩꯒ ꯅꯪꯒ ꯐꯖꯅ ꯃꯥꯏ ꯇꯨ ꯃꯥꯏ ꯎꯅꯖꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯅꯪ ꯑꯩꯒꯤꯕꯨ ꯑꯗꯨꯝ ꯑꯦꯚꯣꯏꯗ ꯇꯧꯗꯨꯅ ꯂꯩ ꯅꯪꯁꯦ ꯄꯨꯔꯥ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯄ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯣ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯦ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯣ ꯀꯟꯐ꯭ꯌꯨꯖꯟ ꯆꯠ ꯇꯥꯔꯒꯗꯤꯅꯦ ꯗꯦꯟꯖꯔ ꯑꯅꯤꯅꯤ ꯑꯍꯥꯟꯕꯅꯅꯦ ꯂꯨꯍꯣꯡꯕ ꯑꯃ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯃꯅꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯊꯟꯗ ꯂꯩꯕ ꯑꯃ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯗꯦꯟꯖꯔ ꯑꯣꯏꯈ꯭ꯔꯦ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯚꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯟꯅꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯟꯗꯟꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯍꯔꯁꯀꯤ ꯐꯦꯃꯤꯂꯤꯒ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯏꯃꯨꯡ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨ.ꯑꯦꯁꯇꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯁꯦ ꯂꯣꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯍꯦꯛꯇ ꯆꯤꯡꯁꯤꯟꯕ ꯃꯇꯝꯗ ꯕꯤꯚꯥꯒꯤ ꯃꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ
ꯕꯤꯚꯥꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯒꯟꯗ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯗꯨꯅ ꯕꯤꯚꯥꯒꯤ ꯃꯄꯥꯗꯨꯅ ꯃꯁꯤ ꯍꯔꯁ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇ ꯆꯤꯡꯅꯈꯤꯕꯅꯤ ꯕꯤꯚꯥꯒꯤ ꯃꯄꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯔꯁꯀꯤ ꯃꯄꯥꯒ ꯊꯦꯡꯅꯈꯤꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯑꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯍꯔꯁꯀꯤ ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯕꯤꯚꯥꯒꯤ ꯃꯄꯥꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯗꯤ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯨꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯍꯔꯁꯀꯤ ꯃꯣꯏꯒꯤ ꯀꯀꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯔꯁꯀꯤ ꯃꯄꯥꯅ ꯌꯦꯡꯉꯨ ꯃꯍꯥꯛꯁꯦ ꯃꯦꯘꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯑꯗꯨ ꯕꯤꯚꯥꯒꯤ ꯃꯄꯥꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯍꯔꯁꯀꯤ ꯃꯄꯥꯗꯨꯅ ꯀꯔꯦꯝꯅꯔꯒ ꯅꯪ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯑꯝꯇ ꯁꯦꯝ ꯁꯥꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯔꯁꯅ ꯕꯤꯚꯥꯅ ꯊꯣꯛꯂꯛꯄ ꯂꯝꯕꯤꯗ ꯕꯣꯟ ꯑꯃꯗ ꯍꯣꯞ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯑꯁꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯁꯥꯗꯨ ꯅꯊꯟꯗꯅ ꯄꯨꯗꯨꯅ ꯆꯠꯀꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯤꯚꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯑꯃꯨꯛ ꯐꯥꯎꯈꯤ ꯕꯣꯟ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯕꯤꯚꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯏꯗꯨꯅ ꯊꯝꯃꯝꯃꯤ ꯕꯤꯚꯥ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯈꯤ ꯕꯤꯚꯥꯒꯤ ꯃꯅꯤꯡꯗ ꯍꯔꯁꯇꯨ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯅꯪ ꯑꯣꯟꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯕꯤꯚꯥꯅ ꯑꯩ ꯑꯣꯟꯊꯣꯔꯛꯑꯣꯏ ꯅꯪ ꯌꯦꯡꯉꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯑꯁꯥꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯩꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯍꯨꯟꯗꯣꯛꯑꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯤ ꯑꯃꯅ ꯀꯥꯏꯅꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩ ꯌꯥꯝꯅ ꯀꯤꯖꯈꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯀꯥꯏꯅꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯁꯥ ꯇꯥꯔꯤꯕ ꯀꯄꯜꯁꯤꯡꯗꯨꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯨꯅꯅꯦ ꯃꯥꯒꯤ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯒꯗꯕꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯃꯉꯣꯟꯗ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯑꯩ ꯊꯦꯡꯅꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯂꯨꯍꯣꯡꯉꯣꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛꯇ ꯇꯛꯄꯅꯤ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯃꯟꯗꯨꯅ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃ ꯌꯦꯡꯉꯨꯔꯦ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯄꯥꯝꯕ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕꯁꯨ ꯌꯥꯏ ꯑꯩꯁꯦ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯪꯉꯣꯏ ꯈꯔ ꯂꯩꯕꯖꯥꯠꯅꯤ ꯍꯪꯉꯣꯏꯗꯣ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯀꯣꯏꯕ ꯑꯃ ꯂꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯆꯣꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯂꯩꯕ ꯍꯪꯉꯣꯏ ꯈꯔꯅ ꯅꯈꯣꯏ ꯆꯣꯡꯈꯠꯄ ꯉꯝꯃꯣꯏ ꯌꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯍꯪꯉꯣꯏꯗꯨꯗꯤ ꯆꯣꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯗꯨꯒꯤ ꯍꯪꯉꯣꯏꯗꯨꯗꯤ ꯃꯅꯥ ꯄꯪꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯅꯥ ꯄꯪꯕ ꯍꯪꯉꯣꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯛꯄ ꯃꯥꯟꯈꯤ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯤꯅꯕꯨ ꯊꯥꯖ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯝꯕ ꯍꯪꯉꯣꯏꯅꯣ ꯅꯪꯅ ꯑꯣꯏꯅꯤꯡꯉꯤꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯁ ꯑꯗꯨ ꯆꯠꯈꯤ ꯅꯪꯅ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯗꯨꯅ ꯖꯣꯛ ꯃꯌꯥꯝ ꯑꯃ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯅꯤ ꯍꯥꯏꯕꯗꯨꯅ ꯀꯤꯕꯗꯨꯅ ꯅꯪ ꯂꯣꯠꯄ ꯅꯠꯇ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯁ ꯑꯗꯨ ꯆꯠꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯗꯤ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯂꯩꯔꯕꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯠꯇꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯚꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯣꯟꯁꯤꯟꯗꯨꯅ ꯃꯊꯛꯇ ꯄꯥꯈꯠꯇꯨꯅ ꯅꯤꯛꯇꯨꯅ ꯂꯩꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯔꯁ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯏꯪꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯄꯣꯞꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯍꯔꯁꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯔꯁꯅ ꯕꯤꯚꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯕꯤꯚꯥꯅ ꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯅꯣꯡꯃꯗꯤ ꯕꯤꯚꯥꯒꯤ ꯃꯄꯥꯅ ꯍꯔꯁꯅ ꯕꯤꯚꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯎꯍꯧꯗꯨꯅ ꯕꯤꯚꯥꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯗꯨ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯍꯔꯁꯀꯤ ꯃꯄꯥꯗꯁꯨ ꯇꯝꯂꯝꯃꯤ ꯍꯔꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯍꯔꯁ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯪ USꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯕꯤꯚꯥꯒꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗꯨꯗ ꯑꯩ ꯕꯤꯚꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯦꯗꯖꯁꯃꯦꯟꯅꯤ, ꯑꯦꯗꯖꯁꯃꯦꯟ ꯍꯩꯇ ꯇꯥꯔꯗꯤꯅꯦ ꯃꯔꯤ ꯂꯣꯏꯅ ꯀꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯗꯖꯁ ꯇꯧꯕ ꯍꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯁꯤꯡꯗꯨꯗꯤ ꯆꯠꯅꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ, ꯃꯗꯨ ꯔꯤꯌꯦꯂꯤꯇꯤꯗ ꯁꯄꯣꯔꯠ ꯇꯧꯕ ꯋꯥꯐꯝ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯍꯔꯁꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯈꯔꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯕꯤꯚꯥꯒꯤ ꯃꯄꯥꯅ ꯑꯗꯨꯇꯥꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯠꯅꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯥ, ꯑꯩ ꯏꯆꯥꯅꯨꯄꯤ ꯀꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯍꯔꯁꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯩꯗꯤ ꯍꯔꯁꯅ ꯐꯣꯟ ꯇꯧꯔꯒ ꯕꯤꯚꯥꯗ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯚꯥꯗꯨꯗꯤ ꯃꯄꯥ ꯑꯗꯨꯅ ꯍꯔꯁꯀꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯗꯨ ꯈꯨꯠꯁꯤꯟꯅꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ, ꯑꯗꯨꯒ ꯍꯔꯁꯀꯤ ꯐꯣꯟꯁꯨ ꯄꯥꯏꯈꯠꯈꯤꯗꯦ꯫ ꯃꯄꯥꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ, ꯅꯪꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯍꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯚꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯤ ꯇꯥꯅ ꯀꯞꯈꯤ꯫ ꯍꯔꯁ ꯐꯨꯡꯕꯪꯅꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯃꯦꯡ ꯃꯔꯛꯇ ꯂꯥꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯥꯃꯦꯡ ꯃꯅꯥꯛꯇ ꯂꯩꯕ ꯀꯄꯜ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕ꯭ꯔꯗꯔ, ꯄꯨꯟꯁꯤ ꯑꯁꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕ ꯉꯥꯛꯇꯅꯤ, ꯑꯃꯒ ꯑꯃꯒ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯨꯞ ꯄꯤꯕ ꯇꯥꯏ, ꯄ꯭ꯔꯨꯞ ꯑꯗꯨ ꯕꯤꯚꯥ ꯌꯥꯎꯗ꯭ꯔꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯐꯣꯟ ꯑꯗꯨ ꯌꯥꯝ ꯇꯧꯔꯒ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯗꯨꯅꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯇꯁꯦꯡꯅ ꯀꯥꯏꯔꯝꯃꯅꯤ꯫ ꯊꯃꯣꯏ ꯀꯥꯏ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯨꯗ ꯃꯍꯥꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯉꯦ, ꯅꯪ ꯀꯥꯏ ꯇꯥꯅ ꯊꯤꯜꯂꯝꯃꯣ ꯍꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯍꯥꯏꯁꯦ ꯕ꯭ꯔꯗꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯔꯁ ꯑꯃꯁꯨꯡ ꯃꯦꯘꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯤ ꯅꯪꯁꯦ ꯃꯦꯘꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤꯕ? ꯑꯩ ꯃꯣꯏ ꯀꯖꯤꯟ ꯕ꯭ꯔꯗꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯔꯁꯅꯤ, ꯕꯣꯔꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯕꯥꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯘꯥꯅ ꯑꯇꯩ ꯑꯇꯩ ꯂꯨꯍꯣꯡꯕꯗꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯀꯨꯝꯍꯩ ꯀꯌꯥ ꯇꯧꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯕꯤꯚꯥꯕꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯔꯁ ꯄꯨꯡꯉꯛ ꯉꯛꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯤꯚꯥ ꯂꯥꯛꯈꯤ꯫ ꯕꯤꯚꯥ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯃꯛꯇꯨꯅ ꯕꯤꯚꯥꯁꯤꯅ ꯍꯔꯁꯀꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯤꯚꯥꯅꯗꯤ ꯄꯥꯈꯠꯀꯅꯨ, ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯐꯥꯒꯤ ꯇꯧꯔꯣꯏ, ꯑꯩ ꯏꯁꯥꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯄꯥ ꯁꯨꯕꯨꯁꯤꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯀꯌꯥꯒꯤ ꯐꯣꯇꯣ ꯎꯠꯂꯝꯃꯤ, ꯑꯗꯨ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯇꯨꯃꯤꯟꯅ ꯏꯕꯥꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯉꯥꯜꯂꯒ ꯂꯣꯂꯥ ꯗ꯭ꯔꯥꯏꯚꯔ ꯁꯥꯗꯨꯅ ꯑꯩꯒ ꯃꯍꯥꯛꯀ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯃꯤꯟꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯁꯤ ꯁꯨꯕꯨꯅ ꯊꯥꯔꯛꯏꯅꯦꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯑꯩ ꯇꯁꯦꯡꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯕꯅꯤ, ꯎꯅꯁꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯒ ꯕꯂꯨꯟ ꯑꯃꯗ ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯑꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯣꯞ ꯏꯗꯨꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯨꯔꯟ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯑꯩ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯑꯩ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ, ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯅꯪ ꯐꯥꯊꯧ ꯏꯪꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯕꯨ ꯇꯨꯝꯕ ꯊꯤꯟꯕꯤꯈꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯀꯌꯥ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯞꯅꯇꯒꯤ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯗꯧꯅ ꯀꯥꯞꯄ ꯃꯇꯝꯗ ꯂꯣꯏꯅ ꯐꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯛꯇꯤ ꯎꯠꯇꯕꯤꯗ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯐꯖꯒꯗꯒꯦ ꯍꯥꯏꯕꯗꯨꯐꯥꯎꯗ ꯃꯍꯥꯛꯅ ꯎꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯦꯞꯇꯨꯅ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯑꯩꯕꯨ ꯑꯀꯤꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯁꯣꯛ ꯑꯃ ꯄꯤꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯉꯥꯏꯔꯕꯅꯤ, ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯑꯩꯅ ꯊꯥꯖꯗꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯤ
ꯁꯨꯞꯅꯇꯒꯤ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯈꯛꯇꯒꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯈꯟꯖꯈꯤꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯄꯣꯛꯇꯨꯅꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯈꯤꯗꯦ ꯃꯗꯨꯗꯤ ꯃꯤ ꯑꯃ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯅ ꯄꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯃꯗꯤ ꯑꯩ ꯊꯥꯖꯔꯨꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯊꯪ ꯃꯈꯥ ꯑꯣꯜꯂꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯝꯕꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯁꯦꯝꯕꯤꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯑꯩꯁꯦ ꯑꯦꯛꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯝꯕꯤꯈꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯇꯥꯈꯤꯅꯨ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯑꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯍꯛ ꯇꯧꯕ ꯄꯥꯝꯕꯅꯤ ꯀꯣꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯈꯤꯗ꯭ꯔꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯤꯚꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯊꯣꯛꯈꯤ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯕꯤꯚꯥ ꯑꯃꯁꯨꯡ ꯍꯔꯁꯒꯤ ꯃꯇꯥꯡꯗ ꯂꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅꯗꯤ ꯈꯪꯕꯅꯤꯅ ꯍꯔꯁꯅ ꯕꯤꯚꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯅ ꯈꯥꯝꯈꯤ ꯅꯪ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯣꯡꯉꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯒꯤ ꯈꯣꯡ ꯊꯥꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯑꯩ ꯃꯔꯤ ꯀꯛꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯁꯤꯗꯩꯗꯅꯦ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯍꯔꯁꯅ ꯃꯦꯘꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯦꯘꯥꯅ ꯕꯤꯚꯥꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯃꯉꯣꯟꯗ ꯇꯝꯃꯦ ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯁꯣ ꯑꯁꯤꯁꯨ ꯃꯕꯥꯅꯤꯅ ꯁꯤꯜꯂꯒ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯦꯘꯥꯅ ꯍꯥꯏꯔꯛꯈꯤ ꯑꯪꯀꯜ ꯅꯪꯁꯨ ꯍꯔꯁꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯈꯪꯕꯤꯌꯨ ꯑꯩꯗꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯈꯪꯕꯅꯅꯤ ꯑꯩꯅ ꯀꯠꯊꯣꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯔꯁꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯅꯤ ꯕꯕꯥ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯃꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯅꯍꯥꯟ ꯍꯪꯈꯤꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯏꯗ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯑꯦꯗꯅ ꯃꯍꯥꯛ ꯅꯪꯅ ꯍꯥꯏꯈꯤꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯗꯨ ꯅꯠꯇꯕ ꯑꯃꯁꯨ ꯂꯩ ꯕꯕꯥ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯃꯥꯟꯁꯅꯤ ꯔꯣꯃꯥꯟꯁ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯐꯣꯡꯗꯣꯛꯅꯕ ꯍꯩꯅꯗꯦ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯕꯗꯨꯅꯤ ꯔꯣꯃꯥꯟꯁ ꯍꯥꯏꯔꯤꯁꯦ ꯕꯤꯚꯥꯅ ꯑꯩꯒ ꯍꯦꯛ ꯎꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯪꯈꯤ ꯋꯥꯠ ꯌꯨ ꯑꯦꯛꯁꯄꯦꯛ ꯐ꯭ꯔꯣꯝ ꯌꯣꯔ ꯃꯦꯔꯤꯠ ꯂꯥꯏꯐ ꯍꯥꯏꯗꯅ ꯑꯟꯁꯔꯗꯤ ꯔꯣꯃꯥꯟꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯄꯪꯕ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯟꯅ ꯈꯪꯉꯛꯏꯁꯦ ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯔꯣꯃꯥꯟꯁ ꯑꯣꯏꯔꯝꯃꯤ ꯔꯣꯃꯥꯟꯁ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯔꯣꯃꯥꯟꯁ ꯌꯥꯎꯗ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯃꯗꯨꯗ ꯃꯈꯣꯏ ꯀꯀꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯣꯃꯥꯟꯁ ꯌꯥꯎꯔ ꯇꯥꯔꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏ ꯑꯣꯏꯔꯛꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤ ꯔꯣꯃꯥꯟꯁ ꯍꯥꯏꯕꯁꯦ ꯀꯥ ꯑꯃꯗ ꯆꯤꯛꯅꯤ ꯊꯥꯗꯜꯂꯒ ꯇꯧꯕ ꯊꯕꯛ ꯑꯗꯨꯕꯨ ꯔꯣꯃꯥꯟꯁ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯕ ꯍꯩ ꯂꯣꯏꯅꯗꯤ ꯍꯥꯏꯅꯩ ꯅꯨꯡꯁꯤ ꯂꯣꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯅ ꯎꯠꯀꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯇ ꯈꯪꯅꯗꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯒꯅꯦꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕ ꯎꯠꯄ ꯍꯩꯇꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯎꯠꯂꯤꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯤꯅ ꯃꯗꯨꯗ ꯍꯔꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯎꯠꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯈꯛꯇꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯃꯇꯝꯗ ꯀꯔꯝꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯎꯠꯁꯨ ꯎꯠꯇꯅ ꯗꯥꯏꯃꯟꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯤꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯅꯤ ꯅꯨꯡꯁꯤꯕ ꯔꯣꯃꯥꯟꯁꯅꯤ ꯍꯥꯏꯕ ꯌꯥꯔꯕ ꯃꯗꯨ ꯀꯔꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨꯗꯒꯤ ꯃꯁꯤꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯍꯜ ꯂꯃꯟꯗ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯁꯨ ꯃꯉꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯗꯗꯤ ꯄꯩꯁꯥ ꯇꯥꯜꯂꯨ ꯑꯗꯨꯗꯨꯒ ꯂꯛꯖꯔꯤ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯄꯩꯁꯥ ꯇꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯋꯥꯔꯧꯏ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯛꯖꯔꯤ ꯃꯌꯥꯝꯁꯦ ꯅꯠꯇꯕꯤꯗ ꯅꯨꯡꯁꯤꯕ ꯈꯤꯇꯪ ꯎꯠꯂꯝ ꯇꯥꯔꯒꯗꯤ ꯃꯥ ꯀꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯗꯨꯒ ꯍꯔꯁꯅ ꯑꯃꯨꯛ ꯕꯤꯚꯥꯒꯤ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯈꯛꯇꯅ ꯅꯪꯉꯣꯟꯗ ꯁꯦꯇꯤꯁꯐꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯤ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯁꯦꯇꯤꯁꯐꯥꯏ ꯇꯧꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯤ ꯑꯃꯒ ꯂꯨꯍꯣꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯗꯤ ꯄꯣꯠ ꯆꯩꯗꯧꯅ ꯃꯤꯁꯤꯡꯁꯤꯅ ꯈꯟꯅꯕꯒꯨꯝ ꯇꯧꯏ ꯑꯋꯥꯕꯁꯤ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯗꯕꯤꯗ ꯃꯤꯁꯤꯡꯁꯤꯅ ꯑꯋꯥꯕ ꯑꯁꯤ ꯌꯥꯅꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯔꯁꯅ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯕꯤꯚꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯥ ꯈꯛꯇꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯔꯣꯃꯥꯟꯁ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤꯕꯁꯤ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯇꯩ ꯅꯠꯇꯦ
ꯂꯨꯍꯣꯡ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯍꯛꯆꯥꯡ ꯐꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯌꯧꯂꯕ ꯃꯇꯝꯗꯁꯨ ꯍꯅꯨꯔꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯅ ꯂꯩꯒꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯗ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯅ ꯐꯤꯒꯔ ꯆꯥꯏꯔꯛꯄ, ꯅꯨꯄꯥꯁꯤꯡꯅ ꯄꯨꯛ ꯀꯪꯊꯣꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯟꯅ ꯄꯥꯈꯪꯗꯧꯅ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯔꯣꯃꯥꯟꯁꯀꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯌꯦꯡꯅꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯁꯨ꯫ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯇꯣꯞꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇꯕꯤꯗ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕꯁꯦ꯫ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯦꯐꯤꯌꯥꯔ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯐꯤꯌꯥꯔꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯌꯥꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯩꯒꯗꯕ ꯑꯦꯐꯤꯌꯥꯔꯅꯤ꯫ ꯊꯥꯏꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯔꯣꯃꯥꯟꯁꯇꯣ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯑꯩ ꯀꯣꯔꯠꯇꯗꯤ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯃꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩ ꯕꯤꯚꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯍꯔꯁꯒꯤ ꯃꯃꯥꯗꯨꯅ ꯍꯔꯁꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯔꯣꯏ, ꯆꯠꯂꯣ ꯊꯦꯝꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯔꯁꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯔꯁ ꯕꯤꯚꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯗꯒꯤ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯊꯦꯝꯃꯨꯆꯣ ꯍꯔꯥꯎꯍꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯑꯇꯩ ꯅꯠꯇꯦ, ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯁꯨ ꯅꯨꯄꯤꯁꯤꯡꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯡꯒ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯅꯔꯛꯄ ꯃꯔꯤ, ꯂꯩꯅꯔꯤꯕ ꯔꯣꯃꯥꯟꯁꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯆꯥꯡ ꯇꯥꯍꯟꯗꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯣꯏ, ꯃꯁꯤ ꯇꯥꯛꯅꯤꯡꯉꯤ꯫ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯂꯦꯞꯆꯔꯨꯕꯩꯗꯃꯛ ꯃꯌꯥꯝꯕꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯍꯟꯗꯛꯇꯒꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯩ ꯃꯃꯥꯡꯗꯗꯤ ꯖꯦ ꯚꯤꯝꯗꯣ ꯇꯧꯕ ꯍꯧꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯑꯃꯅ ꯇꯧꯔꯝꯕꯗꯒꯤ ꯑꯩ ꯐꯤꯂꯝ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯈꯛꯇꯪ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯖꯦ ꯚꯤꯝꯗꯣ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯃꯇꯥꯡꯗꯨꯐꯥꯎꯗꯤ ꯃꯌꯥꯝꯕꯨ ꯀꯥꯏꯅꯔꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫